ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯏꯃꯣꯏꯅꯨ ꯑꯃꯗꯤ ꯁꯂꯥꯝꯕ, ꯑꯗꯨꯒ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏ ꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯩꯇꯩꯒꯤꯅ ꯍꯤꯌꯥꯡ ꯍꯤꯔꯦꯜ ꯇꯥꯟꯅꯕ, ꯃꯣꯏꯔꯥꯡꯒꯤꯅ ꯈꯣꯡ ꯂꯝꯖꯦꯜ, ꯈꯣꯡ ꯀꯥꯡꯖꯩ, ꯑꯗꯨꯒ ꯈꯨꯃꯟꯒꯤꯅ ꯃꯨꯛꯅꯥ꯫ ꯃꯁꯤ ꯂꯥꯏꯌꯦꯡ ꯑꯗꯨꯗ ꯇꯞꯅ ꯄꯤꯌꯥꯏꯗꯨꯅ ꯁꯣꯜꯂꯤ꯫ ꯋꯥꯁꯛ, ꯋꯥꯁꯛ, ꯋꯥꯁꯛ ꯑꯃꯅ ꯅꯪꯒꯤ ꯇꯥꯂꯣꯏ ꯂꯩꯃꯕꯨ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯗꯅ ꯅꯪꯒꯤ ꯁꯅꯥ ꯀꯣꯅꯨꯡꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯕ ꯑꯩꯒꯤ ꯏꯔꯥꯜ ꯀꯔꯤꯅꯣ? ꯑꯩꯅ ꯃꯩꯇꯩ ꯃꯆꯥ ꯑꯣꯏꯅ ꯄꯣꯛꯂꯨꯕꯒꯤ ꯏꯔꯥꯜ ꯑꯁꯤꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯦ ꯏꯁꯥꯕꯤ, ꯃꯤꯅꯨꯡꯁꯤ ꯂꯩꯇꯦ ꯈꯨꯃꯟ ꯀ꯭ꯋꯥꯛꯄ꯫ ꯅꯪꯅ ꯑꯩꯕꯨ ꯇꯥꯟꯈꯤꯕ ꯋꯥꯁꯛ ꯑꯗꯨꯅ ꯅꯪꯒꯤ ꯇꯥꯂꯣꯏ ꯃꯔꯨꯝꯕꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯈꯤꯕ ꯑꯩ ꯄꯤꯌꯥꯏꯅꯨꯅꯤ꯫ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥ ꯄꯔꯤ ꯆꯥꯎꯔꯦ, ꯑꯩꯒꯤ ꯏꯆꯥ ꯁꯂꯥꯝꯕ ꯆꯥꯎꯕ ꯀꯥꯡꯗꯣꯡ ꯐꯔꯛꯂꯦ꯫ ꯄꯤꯌꯥꯏꯅꯨ, ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯂꯥꯟꯈꯤꯗꯕꯃꯛꯇ ꯑꯣꯏꯔꯕꯗꯤ ꯍꯦ ꯇꯥꯏꯕꯪ ꯁꯦꯝꯕꯤꯔꯤꯕ ꯃꯄꯨ, ꯑꯩꯒꯤ ꯊꯃꯣꯏꯗ ꯆꯥꯛꯈꯤꯕ ꯃꯩꯁꯥ ꯄꯨꯕ ꯏꯅꯤꯡꯊꯧ ꯀ꯭ꯋꯥꯛꯄꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯇꯥꯕ ꯑꯣꯏꯌꯨꯀꯣ꯫ ꯃꯆꯥꯅꯨꯄꯥ ꯁꯂꯥꯝꯕꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯤ꯫ ꯏꯃꯥ, ꯑꯩ ꯁꯥꯟꯅꯕ ꯊꯣꯛꯂꯒꯦ꯫ ꯄꯥꯔꯤ, ꯌꯦꯡꯉꯣꯏ, ꯊꯦꯡꯅ ꯃꯝꯅ ꯍꯟꯖꯤꯜꯂꯛꯀꯅꯨ, ꯑꯗꯨꯒꯅꯦ ꯅꯔꯨꯞ ꯅꯄꯤꯖꯥꯁꯤꯡꯒ ꯈꯛ ꯃꯔꯩ ꯇꯧꯅꯒꯅꯨ, ꯁꯌꯦꯡ ꯄꯥꯝꯕꯣꯝ ꯉꯥꯅꯒꯅꯨ꯫ ꯏꯃꯥ ꯏꯆꯥꯒꯤꯅꯤ ꯍꯥꯏꯕꯗ ꯍꯟꯅ ꯌꯦꯡꯕꯗ ꯀꯅꯥ ꯂꯩꯇꯦ ꯈꯪꯉꯨꯀꯣ꯫ ꯅꯆꯥ ꯈꯪꯖꯩ ꯏꯃꯥ, ꯏꯆꯥꯗꯤ ꯃꯃꯥ ꯑꯩꯅ ꯍꯥꯏꯕ ꯏꯟꯕꯅꯤ꯫ ꯑꯁꯨꯛ ꯋꯥꯅ ꯏꯆꯥꯕꯨ ꯏꯃꯥꯅ ꯌꯣꯛꯆꯔꯛꯄꯒꯤ ꯃꯍꯩ ꯏꯁꯥꯅ ꯐꯪꯍꯜꯂꯨꯀꯣ꯫ ꯏꯁꯥ ꯁꯥꯟꯅꯕ ꯊꯦꯡꯂꯦ, ꯆꯠꯆꯔꯣ ꯆꯠꯆꯔꯣ, ꯏꯃꯥꯅ ꯍꯥꯏꯕ ꯋꯥ ꯑꯗꯨꯗꯗꯤ ꯁꯂꯥꯝꯕ, ꯏꯁꯥ ꯀꯥꯎꯒꯅꯨꯀꯣ꯫ ꯍꯣꯏ ꯏꯃꯥ, ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯁꯥꯟꯅꯕ ꯃꯁꯥꯟꯅꯁꯤꯡꯗꯤ ꯃꯔꯨꯝ ꯀꯣꯟꯕꯤꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯈꯣꯏ ꯃꯁꯦꯜ ꯍꯧꯅꯗꯨꯅ ꯆꯤꯡꯗ ꯆꯠꯇꯨꯅ ꯁꯥ ꯇꯥꯟꯅꯩ꯫ ꯑꯃꯔꯣꯝꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯔꯨꯞ ꯃꯔꯦꯡꯒꯥꯁꯤꯡꯅ ꯆꯂꯥꯝꯕꯕꯨ ꯃꯄꯥ ꯃꯁꯛ ꯈꯪꯗꯕ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯏꯇꯠ ꯇꯠꯇꯅ ꯂꯛꯅꯕꯤ꯫ ꯉꯁꯤꯁꯨ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ, ꯍꯦ ꯆꯂꯥꯝꯕ, ꯅꯪꯗꯤ ꯅꯄꯥ ꯃꯁꯛ ꯈꯪꯗꯕꯗꯣ, ꯅꯪꯗꯤ ꯑꯊꯩꯕ ꯑꯉꯥꯡ, ꯃꯐꯝ ꯑꯁꯤꯗ ꯅꯪꯗꯤ ꯁꯩꯗꯥꯡꯕ, ꯏꯀꯥꯏꯗ꯭ꯔꯥ? ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕꯁꯦ ꯅꯁꯥꯒꯤ ꯑꯁꯦꯡꯕ ꯌꯨꯝꯗ ꯆꯠꯇꯨꯅ ꯂꯩꯖꯔꯨꯆꯣꯅꯦ꯫ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝ ꯑꯁꯤ ꯃꯈꯣꯏꯅ ꯇꯠꯇꯅ ꯆꯂꯥꯝꯕꯒꯤ ꯃꯐꯝꯗ ꯍꯥꯏ꯫ ꯆꯂꯥꯝꯕ ꯃꯈꯣꯏꯒ ꯃꯥꯟꯅꯕ ꯍꯧꯅꯗꯦ ꯍꯥꯏꯗꯨꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯉꯥꯡꯕ ꯋꯥ ꯇꯥꯁꯤꯟꯅꯗꯦ꯫ ꯆꯂꯥꯝꯕꯅ ꯇꯥꯁꯤꯟꯅꯗꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯏ, ꯏꯀꯥꯏꯔꯕꯣ ꯅꯪꯕꯣ? ꯅꯪꯗꯤ ꯃꯩꯇꯩ ꯃꯆꯥ ꯅꯠꯇꯦꯅꯦ, ꯁꯤꯗ ꯄꯣꯛꯄꯁꯨ ꯅꯠꯇꯦ꯫ ꯃꯐꯝ ꯑꯁꯤꯗ ꯅꯪꯗꯤ ꯁꯩꯗꯥꯡꯕ, ꯅꯪꯗꯤ ꯑꯊꯩꯕ ꯃꯆꯥ, ꯈꯪꯂꯕ꯭ꯔꯥ? ꯊꯦꯡꯈꯥꯡ ꯀꯌꯥꯔꯛꯇ ꯆꯂꯥꯝꯕ ꯃꯃꯥꯅ ꯍꯥꯏꯕ ꯋꯥꯐꯝꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯈꯥꯡꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯁꯤꯒꯨꯝꯕ ꯃꯈꯣꯏꯒꯤ ꯑꯁꯤ ꯌꯧꯅ ꯃꯥꯕꯨ ꯎꯁꯤꯠꯇꯕ ꯃꯑꯣꯡ ꯃꯇꯧ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯁꯤꯗ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯃꯃꯥꯏ ꯊꯣꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ, ꯑꯩꯕꯨ ꯀꯅꯥꯅ ꯃꯐꯝ ꯑꯁꯤꯗ ꯁꯩꯗꯥꯡꯕ ꯃꯆꯥꯅꯤ ꯍꯥꯏꯔꯤꯕ? ꯃꯐꯝ ꯑꯁꯤ ꯑꯩꯒꯤ ꯄꯣꯛꯅꯐꯝ꯫ ꯑꯁꯨꯝꯅ ꯃꯔꯤꯜ ꯂꯩꯅ ꯍꯥꯏ꯫ ꯇꯁꯦꯡꯅ ꯆꯂꯥꯝꯕ ꯃꯍꯥꯛ ꯀꯗꯥꯏꯗ ꯄꯣꯛꯈꯤꯕ, ꯃꯍꯥꯛꯀꯤ ꯃꯄꯥ ꯀꯅꯥꯅꯣ ꯍꯥꯏꯕ ꯉꯁꯤ ꯐꯥꯎꯕ ꯈꯪꯗ꯭ꯔꯤ꯫ ꯃꯥꯒꯤ ꯃꯃꯥꯗ ꯋꯥꯍꯪ ꯑꯁꯤ ꯍꯪꯂꯕꯁꯨ ꯃꯃꯥ ꯄꯤꯌꯥꯏꯅꯨꯅ ꯍꯦꯛꯇ ꯍꯥꯏꯗꯣꯛꯇꯦ꯫ ꯆꯂꯥꯝꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯅꯣꯛꯇꯨꯅ, ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯣꯛꯄ, ꯍꯩ ꯁꯩꯗꯥꯡꯕ ꯃꯆꯥ, ꯅꯠꯇꯦ, ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯂꯤꯕꯗꯨꯕꯨ ꯅꯪꯕꯨ ꯀꯅꯥꯅ ꯄꯣꯛꯀꯦ ꯍꯥꯏꯕ ꯅꯪꯕꯨ ꯈꯪꯖꯕ? ꯅꯪꯒꯤ ꯅꯄꯥ ꯀꯅꯥ? ꯆꯂꯥꯝꯕ ꯃꯩ ꯍꯧꯅ ꯁꯥꯎꯏ꯫ ꯑꯈꯥꯕ ꯃꯤꯠꯌꯦꯡꯅ ꯃꯈꯣꯏꯗ ꯌꯦꯡꯂꯝꯂꯒ ꯃꯌꯨꯝ ꯇꯝꯅ ꯊꯨꯅ ꯌꯥꯡꯅ ꯆꯠꯂꯤ꯫ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯍꯦꯛ ꯆꯪꯕꯒ ꯃꯃꯥ ꯄꯤꯌꯥꯏꯅꯨꯕꯨ ꯂꯥꯀꯧ ꯂꯥꯀꯧ ꯀꯧꯏ꯫ ꯏꯃꯥ, ꯏꯃꯥ, ꯍꯣꯏ ꯏꯃꯥ, ꯉꯁꯤꯗꯤ ꯅꯆꯥ ꯑꯩꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯏꯃꯥꯅ ꯁꯦꯡꯅ ꯄꯤꯒꯗꯕꯅꯤ꯫ ꯏꯃꯥ! ꯄꯤꯌꯥꯏꯅꯨ ꯃꯆꯥꯅꯨꯄꯥ ꯆꯂꯥꯝꯕꯅ ꯑꯣꯏꯔꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯃꯍꯥꯛ ꯆꯤꯡꯅꯔꯦ꯫ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯆꯥ ꯄꯥꯔꯤꯕꯨ ꯌꯦꯡ ꯇꯞꯅ ꯍꯥꯏ, ꯏꯃꯥꯒꯤ ꯁꯂꯥꯝꯕ, ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦꯅꯦ? ꯀꯔꯤ ꯅꯨꯡꯒꯤꯅꯣ ꯑꯁꯥꯎ ꯃꯥꯡ ꯊꯥ ꯃꯥꯏꯊꯣꯡ ꯄꯨꯝꯕ ꯏꯉꯥꯡ ꯏꯃꯥꯕꯨ ꯑꯗꯨꯛ ꯀꯟꯅ ꯀꯧꯍꯤꯛꯄꯗꯤ? ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯁꯠ ꯆꯪꯁꯤꯟꯗꯨꯅ ꯃꯃꯥꯕꯨ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯪꯉꯤ, ꯏꯃꯥ, ꯑꯩ ꯑꯁꯤ ꯀꯅꯥꯒꯤ ꯃꯆꯥ? ꯑꯩꯕꯨ ꯄꯣꯛꯄ ꯄꯟꯊꯧ ꯑꯗꯨ ꯀꯅꯥ? ꯉꯁꯤꯗꯤ ꯑꯁꯦꯡꯕ ꯌꯋꯥ ꯄꯨꯝꯅꯃꯛ ꯅꯆꯥ ꯑꯩꯉꯣꯟꯗ ꯆꯤꯡꯒꯣꯏꯅꯒꯗꯕꯅꯤ꯫ ꯏꯃꯥꯒꯤ ꯄꯥꯔꯤ,
ꯄꯤꯌꯥꯏꯅꯨ ꯈꯪꯂꯦ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯁꯣꯏꯗꯅ ꯁꯥꯟꯅꯐꯝꯗ ꯃꯔꯨꯞ ꯃꯄꯤꯖꯥꯁꯤꯡꯒ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯔꯝꯂꯒꯅꯤ ꯃꯈꯣꯏꯁꯨ ꯑꯣꯟꯊꯣꯛꯅ ꯐꯠꯇꯦ ꯍꯥꯏꯅ ꯃꯊꯃꯣꯏꯗ ꯇꯛꯁꯤ ꯁꯣꯜꯂꯤ ꯆꯂꯥꯝꯕꯅ ꯍꯦꯟꯅ ꯇꯛꯁꯤꯜꯂꯛꯏ ꯍꯥꯏꯕꯤꯌꯨ ꯏꯃꯥ ꯑꯩꯒꯤ ꯏꯄꯥ ꯀꯅꯥꯅꯣ ꯑꯩꯒꯤ ꯏꯄꯥ ꯃꯐꯝ ꯀꯗꯥꯏꯗ ꯂꯩ ꯑꯩꯒꯤ ꯏꯄꯥ ꯀꯣꯂꯣꯏꯃꯤꯡꯅ ꯀꯔꯤ ꯀꯧꯕꯒꯦ ꯌꯥꯋꯥ ꯄꯨꯝꯅꯃꯛ ꯐꯤꯀꯩ ꯁꯦꯡꯂꯣꯅꯦ ꯏꯃꯥ ꯌꯦꯡꯉꯣꯏ ꯑꯃꯨꯛꯇ ꯇꯞꯊꯈꯣ ꯅꯠꯇꯦ ꯅꯪꯕꯨ ꯅꯔꯨꯞ ꯅꯄꯥꯡꯒ ꯈꯠꯅ ꯆꯩꯅꯔꯛꯄ꯭ꯔꯥ ꯏꯃꯥꯅ ꯅꯪꯉꯣꯟꯗ ꯃꯈꯣꯏꯒ ꯁꯌꯦꯡ ꯄꯥꯝꯕꯣꯝ ꯉꯥꯟꯅꯒꯅꯨ ꯌꯦꯛꯅ ꯃꯔꯧ ꯊꯝꯒꯅꯨ ꯍꯥꯏꯗꯅ ꯇꯣꯏꯅ ꯁꯤꯡꯒꯣꯏꯕ ꯌꯥꯋꯥ ꯑꯗꯨꯕꯨ ꯀꯥꯎꯕ꯭ꯔꯅꯦ ꯏꯃꯥꯒꯤ ꯄꯥꯔꯤ ꯅꯪꯁꯤ ꯑꯣꯟꯊꯣꯛꯅ ꯋꯥꯈꯜ ꯊꯦꯜꯂꯤꯗ ꯍꯧꯖ ꯃꯈꯣꯏꯅ ꯑꯩꯕꯨ ꯑꯊꯤꯕ ꯋꯥꯍꯩ ꯀꯌꯥꯅ ꯍꯥꯏꯔ ꯐꯥꯎꯕ ꯏꯃꯥꯅ ꯃꯈꯣꯏꯒ ꯈꯛ ꯃꯥꯟꯅꯒꯅꯨ ꯍꯥꯏꯕ ꯋꯥꯍꯩꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯏꯃꯥꯒꯤ ꯌꯥꯊꯪ ꯉꯥꯛꯇꯨꯅ ꯑꯩ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯏꯃꯥ ꯅꯆꯥ ꯑꯩ ꯍꯧꯖꯤꯛꯇꯤ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯦ ꯑꯩ ꯑꯁꯤꯕꯨ ꯃꯄꯥ ꯃꯁꯛ ꯈꯪꯗꯕ ꯑꯉꯥꯡ 이마기 살라파 이 캥갈락보 마땅 오이바나 마사도 아끼바 그리수 레이테 아두부 비도알라비 마마기 야탕 아두부디 마학 ꯉꯥꯛꯆꯕꯅꯤ 하이 마마다 ꯑꯁꯨꯝꯅ ꯑꯩꯈꯣꯏꯅ ꯏꯇꯟ ꯇꯠꯇꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯁꯩꯗꯥꯡꯕꯅꯤ ꯑꯩꯕꯨ ꯑꯊꯩꯕ ꯃꯆꯥꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯦ ꯃꯁꯤꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯅꯆꯥ ꯑꯩꯒꯤ ꯅꯥꯀꯣꯡꯒꯅꯤ ꯁꯤꯅ ꯇꯥꯗꯨꯅ ꯂꯩꯀꯣ ꯍꯥꯏꯕꯅꯤ ꯏꯃꯥ ꯃꯁꯥꯒꯤ ꯊꯃꯣꯏꯅ ꯑꯗꯨ ꯌꯧꯅ ꯋꯥꯔꯧꯔꯦ ꯍꯥꯏꯕ ꯄꯤꯌꯥꯏꯅꯨ ꯈꯪꯂꯦ ꯇꯞꯅ ꯈꯨꯝꯃꯤ ꯃꯈꯣꯏꯅ ꯏꯆꯥꯗ ꯑꯊꯩꯕ ꯃꯆꯥ ꯍꯥꯏꯅ ꯍꯥꯏꯕꯗꯨꯗꯤ ꯏꯃꯥꯒꯤ ꯕꯨꯕꯣ ꯅꯪꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯅꯪꯗꯤꯅꯦ ꯊꯩꯕꯣꯡ ꯌꯥꯝꯅ ꯄꯥꯝꯅ ꯆꯥꯔꯛꯏ ꯃꯗꯨꯗꯒꯤ ꯑꯁꯨꯝ ꯑꯊꯩꯕ ꯃꯆꯥ ꯍꯥꯏꯅ ꯀꯧꯈꯤꯕꯅꯤ ꯑꯗꯨꯒ ꯄꯥꯔꯤ ꯅꯪꯗꯤꯅꯦ ꯅꯈꯨꯠ ꯅꯁꯥ ꯇꯥꯡ ꯌꯥꯝꯅ ꯁꯥꯡꯉꯤ ꯑꯗꯨꯒꯤ ꯏꯃꯥꯅ ꯅꯪꯕꯨ ꯇꯥꯡ ꯁꯥꯡꯕ ꯍꯥꯏꯅ ꯊꯣꯟꯕꯅꯤ ꯃꯗꯨꯗ ꯃꯈꯣꯏꯅ ꯁꯩꯗꯥꯡꯕ ꯍꯥꯏꯅ ꯇꯥꯈꯤꯕꯅꯤ ꯃꯥ ꯅꯆꯥꯗ ꯃꯈꯥ ꯇꯥꯅ ꯃꯤꯅꯝꯕꯤꯔꯅꯨ ꯀꯩꯗꯧꯕꯒꯦ ꯅꯆꯥꯒꯤ ꯊꯃꯣꯏꯁꯦ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯏꯃꯥ ꯑꯩ ꯁꯤꯕꯨ ꯏꯃꯥꯅ ꯄꯣꯛꯄꯤꯕ ꯅꯆꯥ ꯁꯨꯛꯅꯠ ꯅꯠꯇ꯭ꯔꯕ꯭ꯔꯥ 이마기 파리 까리노 이사는 싱고이리베 야와두보 낭시 나마이는 타봄 따라나오 부두노 복사기베 이사니네 아두디 하이비요 이마 아이기 바까나 아이부 뽀뽀pan 타워두기 콜로이 마밍 까리 꼬보기 아묵다 셈나 딱비요 까이도보기 아숨나 마마기 마팜다 기리기리 따이 비아이노 마사누파기 마따워시 ꯌꯦꯡꯕ ꯉꯝꯗꯦ ꯃꯊꯃꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯏꯁꯥꯒꯤ ꯃꯇꯧ ꯑꯁꯦ ꯏꯃꯥ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯑꯩꯕꯨ ꯋꯥꯐꯝ ꯑꯁꯤ ꯏꯁꯥꯗ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯔꯁꯤꯔꯥ ꯋꯥꯐꯝ ꯑꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯏꯁꯥꯗ ꯍꯥꯏꯗꯣꯛꯂꯒꯅ ꯀꯔꯤ ꯑꯃ ꯑꯣꯏꯔꯛꯄ ꯏꯁꯥ ꯆꯥꯎꯕ ꯁꯔꯦꯛ ꯃꯄꯨꯡ ꯐꯥꯗ꯭ꯔꯤ ꯑꯗꯨꯅ ꯑꯩ ꯋꯥꯐꯝ ꯑꯁꯦ ꯃꯉꯣꯟꯗ ꯍꯥꯏꯗꯣꯛꯄ ꯌꯥꯗ꯭ꯔꯤ ꯃꯃꯥꯡ ꯊꯛꯇꯒꯤ ꯍꯧꯅ ꯃꯆꯥ ꯆꯂꯥꯝꯕꯅ ꯃꯉꯣꯟꯗ ꯑꯁꯨꯝꯅ ꯍꯪꯕ ꯋꯥꯍꯪ ꯑꯁꯤꯗ ꯃꯍꯥꯛꯅ ꯈꯨꯝꯗꯦ ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯕꯗ ꯍꯥꯏꯒꯦ ꯍꯥꯏꯅ ꯍꯥꯏꯗꯨꯅ ꯊꯦꯝꯗꯨꯅ ꯑꯗꯨꯃꯛ ꯊꯝꯕꯅꯤ ꯑꯗꯨꯒꯨꯝꯅ ꯉꯁꯤꯁꯨ ꯑꯃꯨꯛ ꯍꯥꯏꯔꯤ 이마기 파리 이사디 마라목ꯄꯅꯤ ꯌꯦꯡꯉꯣꯏ ꯍꯌꯦꯡ ꯏꯆꯥꯅꯅꯦ ꯆꯥꯎꯕ ꯁꯔꯦꯛ ꯃꯄꯨꯡ ꯐꯥꯔꯕ ꯃꯇꯝꯗ ꯏꯃꯥꯅ ꯁꯣꯏꯗꯅ ꯏꯆꯥꯒꯤ ꯄꯟꯊꯧꯕꯨ ꯃꯁꯛ ꯇꯥꯛꯀꯅꯤ ꯏꯃꯥ ꯁꯣꯏꯗꯅ ꯍꯥꯏꯒꯅꯤ ꯏꯃꯥ ꯅꯪ ꯏꯃꯥꯗ ꯃꯈꯥ ꯇꯥꯅ ꯍꯪꯂꯒꯅꯨ ꯆꯪꯂꯣ ꯏꯃꯨꯡꯗ ꯄꯣꯊꯥꯖꯔꯨꯔꯣ ꯆꯂꯥꯝꯕ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯏꯃꯨꯡꯗ ꯁꯨꯝꯗ꯭ꯔꯤꯡ ꯆꯪꯈ꯭ꯔꯦ ꯄꯤꯌꯥꯏꯅꯨ ꯃꯊ꯭ꯋꯥꯏ ꯋꯥꯕ ꯍꯦꯜꯂꯛꯏ ꯑꯁꯨꯛ ꯀꯨꯏꯕ ꯆꯍꯤ ꯆꯥ ꯑꯁꯦ ꯏꯃꯥ ꯏꯆꯥ ꯃꯍꯥꯛꯅ ꯍꯟꯅ ꯌꯦꯡꯕꯤꯔꯛꯈꯤꯗ꯭ꯔꯕꯅꯤ ꯑꯁꯤꯗꯕꯨ ꯑꯩꯅ ꯀꯔꯝꯅ ꯃꯍꯥꯛ ꯑꯗꯨꯕꯨ ꯃꯄꯥ ꯄꯟꯊꯧꯅꯤ ꯍꯥꯏꯗꯨꯅ ꯏꯆꯥꯗ ꯇꯥꯛꯀꯅꯤ ꯃꯍꯥꯛ ꯉꯁꯤꯁꯨ ꯍꯤꯡꯂꯤ ꯈꯨꯃꯟꯒꯤ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯜꯂꯤ ꯍꯥꯏꯕ ꯑꯩꯍꯥꯛ ꯈꯪꯏ ꯑꯩꯒꯤ ꯏꯆꯥꯗꯤ ꯆꯥꯎꯕ ꯁꯔꯦꯛ ꯃꯄꯨꯡ ꯐꯥꯗ꯭ꯔꯤ ꯃꯃꯥ ꯑꯩꯅ ꯋꯥꯐꯝ ꯑꯁꯤꯕꯨ ꯌꯥꯋꯥ ꯐꯤꯀꯩ ꯁꯦꯡꯂꯕ ꯃꯇꯝꯗ ꯏꯃꯥ ꯏꯆꯥꯕꯨ ꯏꯟꯊꯣꯛꯄꯤ ꯃꯤꯔꯥꯏꯕꯤ ꯃꯆꯥꯕꯨ ꯅꯧꯀꯣꯟꯗꯦ ꯍꯥꯏꯗꯨꯅ ꯈꯨꯃꯟ ꯇꯝꯅ ꯆꯠꯇꯨꯅ ꯂꯥꯟ ꯇꯧꯔꯕꯗꯤ ꯏꯁꯥꯒꯤ ꯌꯥꯏꯕꯤ ꯁꯣꯏꯗꯅ ꯃꯥꯡꯒꯅꯤ ꯑꯗꯨꯅ ꯑꯩ ꯏꯁꯥ ꯆꯂꯥꯝꯕꯅ ꯆꯥꯎꯕ ꯀꯥꯡꯗꯣꯡ ꯐꯥꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯍꯥꯛꯄꯨ ꯃꯁꯛ ꯇꯥꯛꯂꯔꯣꯏ ꯄꯤꯌꯥꯏꯅꯨ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯇꯨ ꯃꯆꯥꯅꯨꯄꯥꯗ ꯉꯟꯅ ꯄꯤꯖꯔꯦ ꯆꯂꯥꯝꯕ ꯆꯥꯛ ꯃꯌꯥꯝ ꯑꯃ ꯆꯥꯗꯨꯅ ꯇꯨꯝꯈ꯭ꯔꯦ ꯈꯣꯔꯣ ꯅꯥꯈꯣꯛꯇꯨꯅ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤ ꯄꯤꯌꯥꯏꯅꯨ ꯃꯆꯥꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯆꯤꯡꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯃꯄꯥꯂꯥꯡꯗ ꯊꯣꯛꯏ ꯃꯪꯒꯣꯜꯒꯤ ꯎꯈꯣꯡꯇꯦꯟ ꯑꯗꯨꯗ ꯃꯅꯝ ꯉꯥꯗꯨꯅ ꯐꯝꯗꯦ ꯉꯁꯤꯗꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯗꯨꯕꯨ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯅ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝ ꯇꯧꯔꯤ ꯃꯆꯤꯜ ꯑꯗꯨꯗ ꯇꯞꯅ ꯑꯃꯨꯛ ꯁꯣꯜꯂꯤ ꯋꯥꯁꯛ ꯋꯥꯁꯛ ꯈꯨꯃꯟ ꯀ꯭ꯋꯥꯛꯄꯒꯤ ꯋꯥꯁꯛ ꯈꯨꯃꯟ ꯀ꯭ꯋꯥꯛꯄ ꯀꯅꯥ ꯈꯨꯃꯟꯗ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯜꯂꯤꯕ ꯃꯇꯤꯛ ꯃꯊꯧꯅꯥ ꯌꯥꯝꯅ ꯂꯩꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯍꯥꯛ ꯃꯩꯇꯩ ꯃꯆꯥ ꯄꯤꯌꯥꯏꯅꯨꯕꯨ ꯃꯍꯥꯛꯅ ꯂꯧꯗꯨꯅ ꯃꯍꯥꯛꯀꯤ ꯇꯥꯂꯣꯏ ꯑꯣꯏꯕꯅꯤ ꯈꯨꯃꯟ ꯀ꯭ꯋꯥꯛꯄ ꯃꯗꯣꯝ ꯋꯥꯈꯜ ꯇꯧꯏ ꯑꯩ ꯑꯁꯦ ꯆꯥꯎꯈ꯭ꯔꯕ ꯈꯨꯃꯟ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯅꯤꯀꯣ ꯑꯩꯃꯛꯅ
ꯑꯩꯅ ꯍꯩꯗꯣꯛꯈꯤꯕ ꯋꯥꯐꯝ, ꯑꯩꯅ ꯁꯛꯈꯤꯕ ꯋꯥꯁꯛ ꯑꯃꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯉꯥꯛꯄ ꯉꯝꯗ꯭ꯔꯤꯕ? ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤ ꯃꯩꯇꯩ ꯅꯤꯉꯣꯜ ꯄꯤꯌꯥꯏꯅꯨꯕꯨ ꯈꯨꯃꯟ ꯑꯩꯒꯤ ꯀꯥꯗꯒꯤ ꯁꯣꯏꯗꯅ ꯇꯥꯟꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯑꯩꯒ ꯂꯨꯅ ꯆꯥꯅ ꯇꯤꯟꯅꯖꯕ ꯏꯇꯥꯎ ꯅꯣꯡꯃꯥꯏ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯁꯥꯔꯤ ꯁꯣꯟꯈ꯭ꯔꯦ, ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯤꯌꯥꯏꯅꯨꯕꯨ ꯇꯥꯟꯊꯣꯛꯄ ꯉꯝꯗꯕ? ꯈꯪꯒꯅꯤ, ꯁꯣꯟꯈ꯭ꯔꯕ ꯁꯥꯔꯤꯅꯤ, ꯑꯃꯨꯛ ꯍꯣꯡꯕꯗꯤ ꯍꯣꯡꯐꯗꯦ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯩꯅ ꯑꯩꯒꯤ ꯇꯥꯂꯣꯏ ꯄꯤꯌꯥꯏꯅꯨꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯀꯅꯤ꯫ ꯑꯁꯨꯝꯅ ꯃꯄꯨꯛꯅꯤꯡꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯈꯨꯃꯟ ꯀ꯭ꯋꯥꯛꯄꯅ ꯃꯥꯒꯤ ꯇꯥꯂꯣꯏ ꯄꯤꯌꯥꯏꯅꯨꯕꯨ ꯀꯧꯏ꯫ ꯄꯤꯌꯥꯏꯅꯨ, ꯄꯤꯌꯥꯏꯅꯨ, ꯅꯪ ꯇꯥꯔꯤꯕ꯭ꯔꯥ? ꯂꯥꯎ! ꯄꯤꯌꯥꯏꯅꯨꯁꯨ ꯃꯥꯕꯨ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯂꯥꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯇꯣꯂꯕꯤ ꯂꯩꯖꯩ, ꯁꯅꯥ ꯌꯥꯊꯪ ꯇꯥꯛꯄꯤ꯫ ꯈꯨꯃꯟ ꯀ꯭ꯋꯥꯛꯄꯅ ꯃꯥꯒꯤ ꯇꯥꯂꯣꯏ ꯄꯤꯌꯥꯏꯅꯨꯕꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯦꯛꯇ ꯍꯥꯏꯔꯤ꯫ ꯅꯪ ꯉꯁꯤꯗꯒꯤ ꯈꯨꯃꯟ ꯑꯩꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯕ ꯌꯥꯗ꯭ꯔꯦ꯫ ꯉꯁꯤꯃꯛ ꯍꯧꯖꯤꯛꯃꯛ ꯅꯍꯥꯛ ꯅꯄꯥꯝꯅꯗꯨ ꯌꯨꯝꯗ ꯀꯨꯝꯈ꯭ꯔꯣ꯫ ꯃꯁꯤ ꯑꯩꯒꯤ ꯑꯍꯥꯛꯄ ꯌꯥꯊꯪꯅꯤ꯫ ꯄꯤꯌꯥꯏꯅꯨ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯃꯥꯒꯤ ꯊꯃꯣꯏ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯂꯥꯏꯅꯤꯡꯊꯧ, ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ? ꯑꯩ ꯑꯁꯤ ꯅꯍꯥꯛꯀꯤ ꯇꯥꯂꯣꯏꯅꯤ, ꯃꯁꯤꯕꯨ ꯀꯥꯎꯕꯤꯔꯕ꯭ꯔꯥ? ꯑꯩ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ, ꯅꯪ ꯍꯧꯖꯤꯛꯃꯛ ꯆꯠꯈꯤꯒꯗꯕꯅꯤ꯫ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯑꯣꯟꯅꯔꯤ꯫ ꯁꯤꯔꯕꯁꯨ ꯃꯐꯝ ꯑꯁꯤꯗ ꯁꯤꯖꯔꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯕꯤ ꯑꯩꯍꯥꯛ꯫ ꯄꯤꯌꯥꯏꯅꯨ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨꯗꯗꯤ ꯍꯥꯏꯕꯤꯒꯅꯨ ꯂꯥꯏꯅꯤꯡꯊꯧ꯫ ꯃꯁꯤ ꯅꯤꯡꯊꯧ ꯑꯩꯅ ꯍꯥꯏꯕ ꯋꯥꯍꯩꯗꯁꯨ ꯍꯪꯀꯠꯅ ꯈꯨꯝꯕ ꯁꯥꯏꯅ ꯅꯪ ꯂꯤꯆꯩ ꯆꯥꯅꯤꯡꯕ꯭ꯔꯥ? ꯑꯩꯅ ꯆꯠꯂꯣ ꯍꯥꯏꯅ ꯍꯥꯏꯔꯤꯉꯩ ꯑꯁꯤꯗ ꯌꯥꯝꯅ ꯊꯨꯅ ꯆꯠꯂꯣ꯫ ꯂꯥꯏꯅꯤꯡꯊꯧ, ꯀꯔꯤꯒꯤꯅꯣ ꯂꯥꯏꯅꯤꯡꯊꯧꯅ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯟꯅꯤꯡꯗ꯭ꯔꯤꯕꯁꯤꯕꯨ? ꯃꯩꯇꯩ ꯅꯨꯄꯤ ꯂꯧꯔꯔꯣꯏ, ꯃꯩꯇꯩꯒꯤ ꯏꯒ ꯉꯥꯏ ꯑꯣꯏꯔꯔꯣꯏ ꯍꯥꯏꯗꯨꯅ ꯑꯩꯅ ꯃꯃꯥꯡꯊꯛꯇ ꯑꯩꯒꯤ ꯏꯇꯧ ꯅꯣꯡꯃꯥꯏ ꯅꯤꯡꯊꯧꯒ ꯁꯥꯔꯤ ꯁꯣꯟꯅꯈꯤ꯫ ꯑꯩꯍꯥꯛ ꯈꯨꯃꯟ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯅꯤ꯫ ꯅꯤꯡꯊꯧ ꯑꯩꯅ ꯁꯛꯈꯤꯕ ꯋꯥꯁꯛ ꯑꯁꯤꯗꯤ ꯀꯛ ꯀꯥꯏ ꯐꯠꯇꯦ, ꯑꯗꯨꯅ ꯅꯪ ꯍꯧꯖꯤꯛꯃꯛ ꯅꯄꯥꯝꯗ ꯆꯠꯂꯣ꯫ ꯂꯥꯏꯅꯤꯡꯊꯧ, ꯂꯥꯏꯅꯤꯡꯊꯧꯒꯤ ꯑꯁꯤꯕꯨ ꯄꯤꯌꯥꯏꯅꯨ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯈꯪꯒꯦ ꯍꯥꯏꯗꯨꯅ ꯆꯥꯡꯌꯦꯡ ꯄꯤꯔꯤꯕ꯭ꯔꯥ? ꯃꯈꯥ ꯇꯥꯅ ꯄꯤꯌꯥꯏꯅꯨ, ꯅꯍꯥꯛ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ꯫ ꯑꯃꯨꯛ ꯍꯟꯅ ꯅꯍꯥꯛ ꯈꯨꯃꯟ ꯂꯝꯗ ꯈꯣꯡꯒꯨꯜ ꯇꯥꯔꯛꯂꯒꯅꯨ, ꯃꯁꯤ ꯑꯩꯒꯤ ꯑꯍꯥꯛꯄ ꯌꯥꯊꯪꯅꯤ꯫ ꯄꯤꯌꯥꯏꯅꯨ ꯃꯄꯨꯔꯣꯏꯕꯒꯤ ꯑꯁꯨꯛ ꯀꯜꯂꯕ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯃꯥꯒꯤ ꯊꯃꯣꯏ ꯄꯨꯕ ꯉꯝꯗ꯭ꯔꯤ, ꯈꯥꯡꯕ ꯉꯝꯗ꯭ꯔꯤ ꯃꯤꯠꯀꯤ ꯄꯤ ꯑꯗꯨꯁꯨ ꯏꯍꯧꯔꯛꯏ꯫ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯍꯥꯏꯖꯩ, ꯂꯥꯏꯅꯤꯡꯊꯧ, ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕꯁꯨ ꯂꯥꯏꯅꯤꯡꯊꯧꯅ ꯃꯩꯇꯩ ꯅꯨꯄꯤ ꯂꯧꯔꯦ ꯍꯥꯏꯔꯒ ꯑꯩꯒꯤ ꯈꯣꯏꯖꯤ ꯈꯥꯗ ꯇꯥꯎꯖꯤꯡ ꯃꯔꯨ ꯍꯨꯟꯈꯤꯕ, ꯂꯩꯔꯥꯡ ꯃꯔꯥ ꯇꯥꯈꯤꯕꯗꯣ, ꯇꯥꯎꯖꯤꯡ ꯃꯍꯩ ꯌꯥꯟꯒꯗꯕ, ꯁꯤꯡꯉꯦ ꯂꯩꯔꯥꯡ ꯁꯥꯠꯀꯗꯕ ꯈꯖꯤꯛꯇ ꯉꯥꯏꯔꯛꯂꯦ꯫ ꯇꯥꯏꯕꯪ ꯐꯥꯎꯗ꯭ꯔꯤꯕ ꯏꯆꯥ ꯑꯁꯤꯒꯤ ꯈꯟꯗꯨꯅ ꯏꯆꯥ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯕꯨ ꯈꯨꯃꯟ ꯅꯥꯒꯥꯏꯗ ꯂꯩꯍꯟꯕꯤꯌꯨꯕ꯫ ꯋꯥ ꯃꯈꯥ ꯇꯥꯒꯅꯨ ꯍꯥꯏꯕꯅꯤ ꯄꯤꯌꯥꯏꯅꯨ, ꯑꯩꯍꯥꯛ ꯇꯥꯎꯖꯤꯡ ꯃꯔꯨ ꯑꯗꯨ ꯄꯥꯝꯗꯦ, ꯄꯨꯖꯈꯣ ꯅꯌꯨꯝꯗ꯫ ꯂꯥꯏꯅꯤꯡꯊꯧ, ꯑꯃꯨꯛꯇꯪꯗꯤ ꯇꯤꯂꯥꯡ ꯈꯥꯏꯌꯣꯠꯅꯈꯣꯕ꯫ ꯑꯩ ꯑꯁꯤ ꯅꯪꯒꯤ ꯇꯥꯂꯣꯏꯅꯤ, ꯈꯣꯏꯖꯤ ꯈꯥꯗ ꯈꯨꯃꯟ ꯅꯪꯒꯤ ꯁꯦꯡꯂꯕ ꯏ ꯌꯥꯎꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯅꯤꯡꯊꯧ ꯀ꯭ꯋꯥꯛꯄꯅ ꯁꯥꯎꯗꯨꯅ, ꯅꯈꯣꯏ ꯀꯅꯥ ꯂꯩ? ꯃꯁꯤꯗ ꯂꯦꯞꯂꯤꯕ ꯅꯨꯄꯤ ꯑꯁꯤ ꯈꯨꯃꯟ ꯀꯣꯅꯨꯡꯒꯤ ꯋꯥꯡꯃꯗ ꯌꯥꯝꯅ ꯊꯨꯅ ꯆꯤꯡꯊꯣꯛꯈꯣ꯫ ꯄꯤꯌꯥꯏꯅꯨꯅ ꯀꯞꯇꯨꯅ ꯍꯥꯏꯖꯩ, ꯂꯥꯏꯅꯤꯡꯊꯧ, ꯁꯤꯌꯣꯝꯅꯨꯡꯗ ꯌꯥꯎꯔꯤ ꯇꯥꯏꯕꯪ ꯑꯁꯤꯅ ꯐꯨꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯅꯁꯥꯅ ꯑꯩꯕꯨ ꯈꯨꯃꯟ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯍꯟꯕꯤꯌꯨ꯫ ꯑꯉꯥꯡ ꯑꯁꯤꯅ ꯇꯥꯏꯕꯪ ꯍꯦꯛ ꯐꯥꯎꯕꯒ ꯑꯩꯍꯥꯛ ꯏꯄꯥꯝ ꯂꯝꯗꯝꯗ ꯏꯁꯥꯅ ꯈꯪꯅ ꯆꯠꯆꯈꯤꯒꯦ꯫ ꯑꯁꯤ ꯌꯧꯅ ꯃꯥꯒꯤ ꯊꯃꯣꯏ ꯁꯣꯛꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯀ꯭ꯋꯥꯛꯄꯗꯤ ꯄꯨꯝꯅꯃꯛ ꯑꯁꯤꯗꯒꯤ ꯃꯍꯥꯛꯅ ꯁꯛꯈꯤꯕ ꯁꯥꯔꯤ ꯋꯥꯁꯛ ꯑꯗꯨꯅ ꯍꯦꯟꯅ ꯂꯨꯏ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯂꯥꯏꯅꯤꯡꯊꯧ, ꯅꯆꯥ ꯑꯁꯤ ꯃꯄꯥ ꯄꯟꯊꯧ ꯈꯪꯅ ꯑꯣꯛꯇꯕꯤ ꯃꯃꯥ ꯑꯩꯅ ꯄꯣꯛꯄꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯍꯥꯏꯅꯕꯗꯣ ꯑꯩ ꯈꯥꯡꯂꯒꯦ꯫ ꯅꯪꯅ ꯏꯟꯊꯣꯛꯂꯕ, ꯅꯪꯅ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕ ꯑꯩꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯃꯤꯀꯨꯞ ꯑꯃꯠꯇ ꯄꯟꯊꯥꯅ ꯂꯩꯔꯔꯣꯏ꯫ ꯇꯥꯏꯕꯪ ꯐꯥꯎꯗ꯭ꯔꯤꯕ ꯏꯆꯥ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯩꯍꯥꯛ ꯏꯄꯥꯝ ꯂꯝꯗꯝꯗ ꯍꯟꯈ꯭ꯔꯒꯦ꯫ ꯂꯥꯏꯅꯤꯡꯊꯧ, ꯃꯁꯤꯕꯨꯗꯤ ꯈꯪꯕꯤꯌꯨ, ꯅꯅꯥꯏ ꯑꯩꯍꯥꯛꯅ ꯏꯄꯥꯝꯗ ꯍꯦꯛ ꯈꯣꯡꯗꯥꯈꯤꯕꯗꯒꯤ ꯈꯨꯃꯟ ꯃꯥꯏꯀꯩꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯣꯏ꯫ ꯃꯁꯤ ꯑꯩꯒꯤ ꯂꯦꯡꯗ꯭ꯔꯕ ꯋꯥꯁꯛ, ꯈꯨꯃꯟꯒ ꯃꯩꯇꯩꯒ ꯄꯨꯛꯆꯦꯜ ꯂꯤꯡꯖꯦꯜ ꯌꯦꯡꯅꯁꯤ꯫ ꯆꯥꯃꯔꯛ ꯍꯟꯅ ꯍꯥꯏꯅꯔꯒꯨꯝꯁꯤ ꯄꯤꯌꯥꯏꯅꯨ, ꯆꯠꯈ꯭ꯔꯣ ꯍꯥꯏꯕꯅꯤ, ꯆꯠꯈ꯭ꯔꯣꯅ꯫ ꯄꯤꯌꯥꯏꯅꯨꯅ ꯃꯊꯃꯣꯏꯗ ꯆꯥꯛꯄꯅ ꯍꯦꯟꯗꯨꯅ ꯄꯦꯟꯗ꯭ꯔꯗꯨꯅ, ꯂꯥꯏꯅꯤꯡꯊꯧ,
Nanay mironbi nupi ira leizadrabi ai mironbi nupi tadokpagi mahai adudi lainingthau khuman ningthau nangi nathakta pulap haige ko taibang phaujibi isa asi aina sauna ma yokan ai mating leibi mama ama soidana oigani amuk kana khumanda mai olaklaroi asumna pirang simthana mathamoi sokna hairamduna piyainu khoisi khada naupuriba taibang nawa aduga mapam lamdamda halakhi piyainu haukraba numit adubu hanna mukning singlubada magi maithong pumba pirangna pumchot chotuna leiramni masini khuman kwakpa ningthaugi wasak karisu leitaba wasak aduna hena lumna laukiduna magi matu masa minungsi amata leitana inthokpiba angakpa thamoini magi thamoi piyainu magi thamoida ngasi phauba mapuraiba khuman kwakpabu waroribra phakrabra haiba dumadi mahaktana khangani wana lenjaraklaba magi punsini masida masanupa salambana hena hangzilaklibu wahangasina magi thamoibu hena leita handre mathangi ayukni jalamba ngantan haugattuna mama piyainubu yengduna haizai ima ngasidi naja ai khulgi imanaba singa loinana satan masatke imana yabi piyainu machana haibu wafam asida thingba taude khumni imagi salamba imana isada matam pumbada haidawu wadi nasung lengmanabaga akanbu wa ngangnaganu makoina khatnaba hauраklabasu nahakna mai lei maitai libak asida ima isagini haibada hanna yengbada kana leite haiba khak kawganu ko nachawpumna makhanjai ma ichadi maramokpani phare isana satan masatkani haibado thorang tawzaru adubuni pari isana satan masatpa matamda atai maikaida satlabasu nongpok maikaida di khak chatkanu ko nongpok maikai haribasi khuman leiba maikai ni pihainuna masanupa asibu khuman maikai da khak chatlaningdi aduna wafam asi haibani chalambadi mamana haibagi matung inna phagani pale adudi nasa satan masatlagi asi haiduna mamai leiduna kharai thongal wangma lankri pihainuna masanupa khongsan khibadubu jingna yengduna lephawi isam samjaba salambani magi maphamda yeknaba haibadu leite mangona matam pumnamakta yengthinana wangangliba marup aduda amuk hai idaw nakoina satan masatpaduda aisi yawki masida sumna khumlei athaiba masa saidang masa nangai khoigadi khakchaloi ai khoigi irakta nang yawba yar inarakat nasakta yengningdi asi hairamduna makoi loina satki jalamba mathanta haisai phaina nakhoigi narakta tindrabsu yaina ai sumini ai nupani ai thanda satan masatkani asumna khanduna jalambana satanba mathanata chatlamni haiba haitaba mahak chatli mathanta haizai ngasigi numita yaro kharsa amadi aina soidana phagani ai jalamani haiduna mamai koirei leiduna koyeng yengduna chatli adubu sa amata mahakna thengnaba kauba leite sa makhal amatangbu oirabasu thengbu thengnarabadi hekta soidana phagi haina mahakna khalli adubu thengnadabasida mahak thawai wai sagi khongul asum liduna lakpana khuman maikaida salamba yaurakle aina chatliba leiriba mafam asidi nongpok maikainina khuma leibang haibaduni imana haibada nongpok maikai asumda chatkanu haina hairakpani adubu aidi yausilre phare khuman doiba tarabaso chama phangnaba aina pirani tanjasi maktada yairi mathakta saji amana kundun leiribadu hek uri ai ada yairi marakta kulibasi sajini phare saji asibu hek phangjibu makai ai tanarage saji asibu aina soidana phagani mapokningda sumna khanduna saji adubu mahakna pharage haina khanduna saji adubu phanaba tanaramni asingba sa oibana chalamana saji adubu hekta laina phaba ngamba thoktare saji adubu mahakna tani nupa masa nungdamni ngasigi masigi saji asitadi aina phadana tokhraroi haiduna sum hekta tani masida saji aduna asongba marak singlak adomda sensinkhibagi mahutta khuman konungna leiriba maikai adomda oina kan hekta sensinki chalamasu kana tanai mana wakhal tarakpada mahak asi saji adubu tanarakpada khuman konungda leptuna leiramni aidi saji asibu tanarakpada khuman konung yoramlena adoirabasu aina phagi haina khankraba saji asimadi
ꯐꯥꯗꯅ ꯈꯛꯇꯣꯛꯂꯔꯣꯏ ꯈꯨꯃꯟ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯁꯖꯤ ꯑꯃ ꯆꯦꯟꯁꯤꯜꯂꯛꯑꯦ ꯍꯥꯏꯗꯨꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨ ꯀꯣꯏꯔꯥꯡ ꯂꯥꯡꯅꯔꯛꯏ ꯑꯦ ꯀꯗꯣꯝꯗꯒꯤ ꯁꯖꯤꯅꯣ ꯁꯖꯤ ꯑꯃ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯏ ꯃꯌꯥꯝ ꯑꯃꯨꯛꯇ ꯌꯦꯡ ꯃꯌꯥꯝ ꯌꯦꯡꯅꯩ ꯃꯌꯥꯝꯅ ꯂꯥꯡꯅꯕꯗꯣ ꯈꯨꯃꯟ ꯅꯤꯡꯊꯧ ꯀ꯭ꯋꯥꯛꯄꯅ ꯇꯥꯔꯦ ꯀꯔꯤ ꯍꯥꯏꯕ ꯈꯨꯃꯟ ꯀꯣꯅꯨꯡꯗ ꯁꯖꯤ ꯑꯃ ꯆꯦꯟꯁꯤꯜꯂꯛꯑꯦ ꯍꯥꯏꯕ ꯃꯍꯥꯛꯁꯨ ꯌꯦꯡꯉꯤ ꯈꯨꯃꯟꯒꯤ ꯀꯪꯂꯥꯃꯦꯟ ꯇꯝꯅ ꯁꯖꯤ ꯑꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯈꯨꯃꯟ ꯅꯤꯡꯊꯧ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯁꯖꯤ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯥꯟꯅꯔꯛꯄ ꯑꯣꯏꯔꯦ ꯍꯥꯏꯕꯁꯤ ꯅꯤꯡꯊꯧ ꯀ꯭ꯋꯥꯛꯄꯅ ꯈꯪꯂꯦ ꯁꯖꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯤꯕꯅꯤꯅ ꯃꯍꯥꯛꯅ ꯀꯜꯂꯒꯦ ꯍꯥꯏꯅ ꯃꯄꯨꯛꯅꯤꯡꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ ꯆꯂꯥꯝꯕꯅ ꯁꯖꯤ ꯑꯗꯨꯕꯨ ꯂꯦꯞꯇꯅ ꯁꯨꯝ ꯇꯥꯟꯅꯕꯅ ꯅꯤꯡꯊꯧ ꯀ꯭ꯋꯥꯛꯄꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯔꯦ ꯍꯥꯏ ꯀꯪꯂꯥꯃꯦꯟ ꯇꯝꯅ ꯆꯦꯟꯁꯤꯟꯈ꯭ꯔꯤꯕ ꯁꯖꯤꯗꯣ ꯑꯩꯍꯥꯛꯅ ꯇꯥꯟꯅꯔꯛꯄꯅꯤ ꯃꯗꯨ ꯑꯩꯒꯤ ꯃꯗꯨ ꯑꯩꯅ ꯐꯥꯒꯅꯤ ꯃꯁꯤꯗ ꯀ꯭ꯋꯥꯛꯄ ꯅꯤꯡꯊꯧꯅ ꯍꯩꯇꯝꯕ ꯉꯥꯏꯈꯣ ꯅꯍꯥꯛ ꯀꯅꯥ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯁꯖꯤ ꯑꯁꯤꯕꯨ ꯇꯥꯟꯅꯔꯛꯂꯤꯕ ꯏꯅꯤꯡꯊꯧ ꯁꯖꯤ ꯑꯗꯨ ꯑꯩꯅ ꯊꯦꯡꯅꯔꯛꯄꯅꯤ ꯃꯥꯕꯨ ꯐꯥꯒꯦ ꯍꯥꯏꯅ ꯑꯩꯅ ꯇꯥꯟꯅꯔꯛꯄꯅꯤ ꯑꯗꯨꯒ ꯃꯍꯥꯛꯇꯣ ꯈꯨꯃꯟ ꯀꯪꯂꯥꯃꯦꯟ ꯇꯝꯅ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯃꯗꯨ ꯑꯩꯉꯣꯟꯗ ꯁꯤꯟꯅ ꯑꯩ ꯄꯨꯈ꯭ꯔꯒꯦ ꯀꯔꯤ ꯀ꯭ꯋꯥꯛꯄ ꯑꯩꯒꯤ ꯀꯪꯂꯥꯃꯦꯟ ꯃꯈꯣꯡꯗ ꯆꯪꯁꯤꯜꯂꯛꯂꯕ ꯁꯖꯤ ꯑꯃꯕꯨ ꯅꯍꯥꯛꯅ ꯐꯥꯕ ꯃꯗꯨ ꯀ꯭ꯋꯥꯛꯄ ꯑꯩꯅ ꯂꯩꯔꯤꯕ ꯃꯈꯩ ꯑꯣꯏꯊꯣꯛꯇ꯭ꯔꯕꯅꯤ ꯁꯖꯤ ꯑꯁꯤꯅ ꯃꯥꯒꯤ ꯃꯊ꯭ꯋꯥꯏꯕꯨ ꯍꯤꯡꯂꯕꯅꯤ ꯍꯥꯏꯗꯨꯅ ꯃꯤꯌꯣꯛ ꯃꯤꯁꯥꯟ ꯐꯕ ꯑꯩꯒꯤ ꯏꯅꯥꯛ ꯑꯁꯤꯗ ꯆꯦꯟꯁꯤꯜꯂꯛꯄꯅꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯑꯩꯅ ꯀꯜꯂꯕꯅꯤ ꯅꯪ ꯆꯠꯈ꯭ꯔꯣ ꯑꯩꯅ ꯐꯥꯒꯦ ꯍꯥꯏꯅ ꯊꯧꯔꯥꯡꯈ꯭ꯔꯕ ꯈꯟꯈ꯭ꯔꯕ ꯁꯥ ꯑꯃꯕꯨ ꯐꯥꯗꯅ ꯈꯛꯇꯣꯛꯂꯣꯏ ꯁꯖꯤ ꯑꯁꯤꯕꯨ ꯑꯩꯅ ꯁꯣꯏꯗꯅ ꯐꯥꯒꯅꯤ ꯀꯥꯟꯅꯔꯣꯏ ꯅꯨꯄꯥ ꯃꯆꯥ ꯅꯌꯨꯝꯗ ꯍꯟꯖꯈ꯭ꯔꯣ ꯅꯪ ꯁꯖꯤ ꯑꯁꯤꯃꯗꯤ ꯅꯍꯥꯛꯅ ꯈꯛ ꯐꯪꯂꯔꯣꯏ ꯇꯥꯕꯤꯌꯨ ꯅꯤꯡꯊꯧ ꯁꯖꯤ ꯑꯁꯤ ꯑꯩꯅ ꯇꯥꯟꯅꯖꯔꯛꯄꯅꯤ ꯑꯩꯉꯣꯟꯗ ꯄꯤꯕꯤꯌꯨ ꯀꯩꯗꯧꯒꯦ ꯇꯥꯅꯤꯡꯗꯦ ꯅꯨꯄꯥ ꯃꯆꯥ ꯀ꯭ꯋꯥꯛꯄ ꯅꯤꯡꯊꯧꯒꯤ ꯆꯤꯟꯊꯛꯇ ꯍꯟꯖꯤꯟ ꯈꯨꯝꯂꯅꯨ ꯅꯍꯥꯛ ꯆꯠꯈ꯭ꯔꯣ ꯃꯁꯤꯗ ꯆꯂꯥꯝꯕ ꯃꯥꯒꯤ ꯃꯌꯣꯛꯇ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯗꯨꯃꯛ ꯂꯩꯕꯗꯨꯗ ꯃꯍꯥꯛ ꯁꯥꯎꯔꯦ ꯑꯗꯨꯅ ꯍꯥꯏ ꯐꯥꯗꯅꯗꯤ ꯇꯣꯛꯂꯣꯏ ꯁꯖꯤ ꯑꯁꯤꯕꯨ ꯑꯩꯅ ꯁꯣꯏꯗꯅ ꯐꯥꯒꯅꯤ ꯅꯤꯡꯊꯧꯅ ꯅꯣꯛꯇꯨꯅ ꯍꯥꯏ ꯀ꯭ꯋꯥꯛꯄ ꯑꯩꯒꯤ ꯀꯪꯂꯥꯃꯦꯟ ꯃꯈꯣꯡꯗ ꯆꯪꯁꯤꯜꯂꯛꯂꯕ ꯁꯖꯤ ꯑꯁꯤꯕꯨ ꯅꯪꯅ ꯐꯥꯒꯗꯧꯔꯤꯕ ꯅꯪꯗꯤ ꯍꯥꯏꯔꯣꯏ ꯅꯨꯄꯥ ꯃꯆꯥ ꯁꯖꯤ ꯑꯁꯤꯕꯨ ꯐꯥꯕ ꯉꯝꯒꯗꯕ ꯈꯨꯃꯟꯗ ꯃꯣꯏꯔꯥꯡꯗ ꯃꯩꯇꯩꯗ ꯃꯤ ꯑꯃꯠꯇ ꯂꯩꯔꯣꯏ ꯆꯂꯥꯝꯕ ꯑꯩꯅ ꯐꯥꯒꯦ ꯍꯥꯏꯅ ꯇꯥꯟꯅꯔꯛꯂꯕꯁꯤꯗ ꯏꯅꯤꯡꯊꯧꯅ ꯊꯤꯡꯕꯤꯅꯨ ꯀꯔꯤꯁꯨ ꯂꯩꯇꯕ ꯁꯖꯤ ꯑꯁꯤꯒꯤꯗꯃꯛꯇ ꯈꯨꯃꯟ ꯋꯥꯊꯣꯛ ꯑꯣꯏꯕ ꯄꯥꯝꯕ꯭ꯔꯥ ꯅꯤꯡꯊꯧꯅ ꯁꯥꯎꯅ ꯀꯔꯤ ꯅꯪꯅ ꯀꯅꯥ ꯑꯣꯏꯗꯨꯅ ꯋꯥꯍꯩ ꯑꯗꯨꯝꯅ ꯍꯥꯏꯕ ꯁꯥꯕ ꯑꯩ ꯑꯁꯤ ꯈꯨꯃꯟ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯅꯤ ꯍꯥꯏꯕꯁꯨ ꯅꯪꯅ ꯈꯪꯗꯕ ꯁꯥꯕ꯭ꯔꯥ ꯈꯪꯒꯅꯤ ꯀ꯭ꯋꯥꯛꯄ ꯅꯤꯡꯊꯧ ꯏꯇꯤꯛ ꯈꯪꯉꯒꯦ ꯂꯩꯔꯝꯃꯣ ꯃꯁꯤꯗ ꯆꯂꯥꯝꯕꯅꯁꯨ ꯍꯥꯏꯔꯦ ꯐꯩ ꯉꯁꯤꯗꯤ ꯁꯖꯤ ꯐꯥꯕ ꯂꯥꯛꯄ ꯑꯩ ꯁꯖꯤ ꯐꯥꯔꯔꯣꯏ ꯈꯨꯃꯟ ꯀ꯭ꯋꯥꯛꯄ ꯅꯤꯡꯊꯧ ꯅꯍꯥꯛꯀ ꯉꯝꯊꯣꯛꯅꯒꯦ ꯑꯁꯨꯝꯅ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯕ ꯃꯈꯣꯏ ꯑꯅꯤꯅ ꯈꯨꯃꯟ ꯀꯣꯅꯨꯡ ꯑꯗꯨꯃꯛꯇꯗ ꯅꯝꯅꯔꯝꯃꯤ ꯑꯃꯅ ꯑꯃꯨꯛ ꯀꯣꯟꯗꯨꯅ ꯅꯝꯅꯕ ꯍꯣꯠꯅꯩ ꯉꯝꯗꯦ ꯑꯃꯅ ꯑꯃꯨꯛ ꯍꯣꯠꯅꯩ ꯉꯝꯗꯦ ꯑꯅꯤꯗꯨꯅ ꯑꯗꯨꯝꯅ ꯑꯉꯝꯕ ꯃꯌꯥꯎꯗ ꯅꯝꯅꯔꯛꯄꯗꯨꯗ ꯃꯤꯀꯨꯞ ꯈꯔ ꯍꯧꯈ꯭ꯔꯦ ꯄꯥꯡꯒꯜ ꯃꯌꯦꯡ ꯇꯥꯅꯔꯛꯂꯦ ꯃꯁꯤꯗ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯍꯥꯏ ꯉꯥꯏꯈꯣ ꯅꯨꯄꯥ ꯃꯆꯥ ꯑꯩꯒ ꯂꯝꯕꯥ ꯄꯥꯕ ꯉꯝꯕ ꯃꯤꯗꯤ ꯈꯨꯃꯟꯗ ꯃꯣꯏꯔꯥꯡꯗ ꯃꯩꯇꯩꯗ ꯏꯍꯨꯜ ꯏꯃꯤ ꯇꯝꯗ꯭ꯔꯤ ꯅꯍꯥꯛ ꯀꯅꯥꯅ ꯄꯣꯛꯄ ꯃꯆꯥꯅꯣ ꯁꯦꯡꯅ ꯍꯥꯏ ꯅꯍꯥꯛ ꯀꯅꯥꯅꯣ ꯃꯁꯤꯗ ꯆꯂꯥꯝꯕꯅ ꯁꯦꯡꯅ ꯍꯥꯏꯗꯣꯛꯏ ꯇꯥꯕꯤꯌꯨ ꯅꯤꯡꯊꯧ ꯑꯩꯒꯤ ꯃꯤꯡ ꯆꯂꯥꯝꯕ ꯀꯧꯏ ꯑꯗꯨꯒ ꯑꯩꯕꯨ ꯄꯣꯛꯄ ꯏꯄꯥꯗꯤ ꯃꯁꯛ ꯈꯪꯗꯦ ꯃꯃꯤꯡ ꯈꯪꯗꯦ ꯑꯩꯒꯤ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯗꯣꯛꯇꯦ ꯑꯗꯨꯒ ꯏꯃꯥꯒꯤ ꯃꯃꯤꯡꯅ ꯄꯤꯍꯩꯅꯨ ꯀꯧꯏ ꯃꯩꯇꯩ ꯂꯩꯕꯥꯛꯇꯒꯤꯅꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯅꯤꯡꯊꯧ ꯀ꯭ꯋꯥꯛꯄ ꯇꯨ ꯆꯨꯡꯈ꯭ꯔꯦ ꯈꯪꯂꯦ ꯃꯇꯤꯛ ꯃꯊꯧꯅꯥ ꯌꯥꯝꯅ ꯂꯩꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯃꯩꯇꯩ ꯆꯅꯨ ꯄꯤꯌꯩꯅꯨꯅ ꯄꯣꯛꯄ ꯃꯆꯥꯅꯤ ꯍꯥꯏꯕ ꯑꯗꯨꯗꯤ ꯃꯍꯥꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯃꯄꯥꯔꯤ ꯍꯥꯏꯕꯗꯨ ꯇꯥꯔꯦ ꯃꯇꯝ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨꯒꯤ ꯈꯣꯏꯁꯤ ꯈꯥꯗ ꯇꯥꯏꯕꯪ ꯏꯍꯨꯜ ꯂꯥꯡꯂꯤꯉꯩꯗ ꯃꯍꯥꯛꯅ ꯄꯤꯌꯥꯏꯅꯨꯕꯨ ꯈꯨꯃꯟꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯈꯤꯕꯅꯤ ꯅꯨꯡꯁꯤꯗ ꯃꯩꯇꯩ ꯆꯅꯨ ꯄꯤꯌꯥꯏꯅꯨ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯩꯁꯥꯛ ꯃꯨꯠꯂꯝꯗ꯭ꯔꯤ ꯂꯥꯛꯆꯈꯤ ꯍꯥꯏꯗꯨꯅ ꯃꯄꯥꯕꯨ ꯉꯝꯕ ꯏꯆꯥ ꯄꯣꯛꯀꯦ ꯍꯥꯏꯗꯨꯅ ꯅꯣꯡꯗꯝꯕꯗ ꯅꯪꯅ ꯊꯧꯅꯤꯔꯝꯕꯣꯏ ꯑꯣ ꯑꯣꯟꯊꯣꯛꯅꯁꯨ ꯄꯪꯃꯜꯂꯤꯗꯀꯣ ꯈꯨꯃꯟ ꯀ꯭ꯋꯥꯛꯄ ꯑꯩꯁꯦ ꯄꯪꯃꯜꯂꯤ ꯈꯨꯃꯟ ꯀ꯭ꯋꯥꯛꯄ ꯃꯔꯥ ꯂꯩꯖꯗ꯭ꯔꯕꯤ ꯃꯤꯔꯣꯜꯂꯤꯕ ꯅꯨꯄꯤꯕꯨ ꯑꯩꯅ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯇꯥꯟꯊꯣꯛꯈꯤꯕ ꯀ꯭ꯋꯥꯛꯄ ꯑꯩꯒ ꯃꯥꯟꯅꯅ ꯄꯪꯕ ꯃꯤꯕꯨ ꯑꯅꯤ ꯁꯨꯅ ꯂꯩꯔꯝꯈꯤꯒꯗ꯭ꯔꯥ ꯄꯪꯃꯜꯂꯤ ꯀ꯭ꯋꯥꯛꯄ ꯑꯩ ꯄꯤꯌꯩꯅꯨ ꯅꯪꯅ ꯂꯥꯟꯖꯗꯕꯒꯤ ꯈꯨꯗꯝ ꯅꯣꯡꯗꯝꯕ ꯃꯍꯥꯛꯅ ꯉꯁꯤꯗꯤ ꯐꯣꯡꯂꯔꯦ ꯑꯩ ꯃꯥꯏꯊꯤꯔꯦ ꯄꯤꯌꯩꯅꯨ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯆꯂꯥꯝꯕ ꯉꯛꯄꯅ ꯈꯝ ꯊꯦꯡꯉꯤ ꯅꯤꯡꯊꯧ ꯀ꯭ꯋꯥꯛꯄꯒꯤ ꯃꯇꯧ ꯑꯗꯨꯗ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ ꯅꯤꯡꯊꯧ ꯀ꯭ꯋꯥꯛꯄꯅ ꯃꯈꯥ ꯇꯥꯔꯛꯏ ꯏꯕꯨꯡꯉꯣ ꯅꯨꯄꯥ ꯃꯆꯥ ꯑꯩꯈꯣꯏ ꯑꯅꯤ ꯈꯠꯅꯕꯁꯤ ꯇꯣꯛꯂꯁꯤ ꯅꯪ ꯁꯥꯎꯔꯅꯨ ꯑꯩꯕꯨ ꯉꯝꯕ ꯅꯪ ꯁꯛꯆꯔꯣ ꯂꯥꯎ ꯄꯣꯊꯥꯔꯣ ꯂꯥꯎ
ꯑꯁꯨꯝ ꯍꯥꯏꯅ ꯍꯥꯏꯕꯤꯔꯤ ꯃꯁꯤꯗ ꯆꯂꯥꯝꯕꯅ꯫ ꯅꯨꯡꯉꯥꯏꯗ ꯈꯨꯃꯟ ꯅꯤꯡꯊꯧ, ꯅꯨꯄꯥ ꯑꯣꯏꯔꯒ ꯅꯨꯄꯥꯒꯤ ꯄꯨꯛꯆꯦꯜ ꯃꯥꯟꯖꯗꯦꯗ꯫ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯆꯂꯥꯝꯕ ꯑꯩꯒꯤ ꯏꯇꯤꯛ ꯈꯪꯂꯕ꯭ꯔꯥ? ꯈꯪꯒꯅꯤ꯫ ꯉꯁꯤ ꯅꯣꯡꯗꯤ ꯁꯥ ꯐꯥꯕ ꯂꯥꯛꯄ ꯑꯩ ꯁꯥ ꯐꯥꯔꯔꯣꯏ꯫ ꯈꯨꯃꯟ ꯅꯤꯡꯊꯧ ꯅꯪꯕꯨ ꯐꯥꯔꯒ ꯇꯥꯝꯅ ꯂꯩꯍꯧꯔꯕꯤ ꯏꯃꯥꯒꯤ ꯃꯐꯝꯗ ꯀꯠꯀꯦ꯫ ꯑꯁꯨꯝꯅ ꯍꯥꯏ꯫ ꯃꯍꯥꯛꯅꯗꯤ ꯈꯨꯃꯟ ꯀ꯭ꯋꯥꯛꯄ ꯑꯁꯤ ꯃꯍꯥꯛꯄꯨ ꯄꯣꯛꯄ ꯃꯄꯥ ꯄꯟꯊꯧꯅꯤ ꯍꯥꯏꯕ ꯈꯪꯕ ꯅꯠꯇꯦ꯫ ꯈꯨꯃꯟ ꯀ꯭ꯋꯥꯛꯄ ꯃꯍꯥꯛ ꯑꯃꯨꯛ ꯆꯦꯟꯗ꯭ꯔꯤ꯫ ꯏꯕꯨꯡꯉꯣ, ꯆꯨꯝꯃꯤ꯫ ꯂꯥꯎ, ꯈꯨꯃꯟ ꯀ꯭ꯋꯥꯛꯄ ꯑꯩꯕꯨ ꯐꯥꯔꯣ ꯂꯥꯎ, ꯑꯩꯕꯨ ꯄꯨꯜꯂꯨ, ꯑꯩꯕꯨ ꯐꯥꯔꯣ ꯂꯥꯎꯅꯦ꯫ ꯑꯩꯕꯨ ꯏꯈꯨꯠ ꯄꯨꯜꯂꯒ ꯀꯥꯎꯔꯦꯟ ꯁꯟ ꯆꯤꯡꯕꯒꯨꯝ, ꯇꯥꯎꯕ ꯍꯨꯏꯒꯪ ꯊꯟꯕꯒꯨꯝ ꯆꯤꯡꯉꯣ ಲಾವ್ನೆ, ꯄꯨꯜꯂꯨ ಲಾವ್꯫ ꯑꯗꯨꯒ ꯃꯄꯥ ꯌꯥꯎꯗꯅ ꯅꯪꯕꯨ ꯆꯥꯎꯅꯕ ꯌꯣꯛꯂꯛꯄ ꯋꯥꯔꯛꯂꯕꯤ ꯅꯃꯥꯗ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯈꯨꯃꯟ ꯀ꯭ꯋꯥꯛꯄ ꯑꯩꯕꯨ ꯐꯥꯗꯨꯅ ꯀꯠꯂꯨ ಲಾವ್ನೆ꯫ ꯈꯨꯃꯟ ꯀ꯭ꯋꯥꯛꯄ ꯅꯤꯡꯉꯝꯗꯕꯗ ꯃꯍꯥꯛ ꯄꯤꯛ ꯍꯦꯛ ꯊꯜꯂꯤ꯫ ꯃꯥꯅ ꯇꯧꯈꯤꯕ ꯂꯝꯆꯠ ꯑꯗꯨꯒꯤ ꯍꯥꯏꯔꯨꯔꯕꯗꯤ ꯃꯥꯃꯨꯛ ꯐꯠꯇꯕ ꯃꯤ ꯑꯅꯤ ꯁꯨꯅ ꯂꯩꯔꯝꯂꯔꯣꯏ꯫ ꯃꯆꯥꯅꯨꯄꯥꯕꯨ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ ꯏꯕꯨꯡꯉꯣ, ꯑꯩꯕꯨꯁꯨ ꯐꯥꯎ, ꯑꯗꯨꯒ ꯁꯖꯤ ꯑꯁꯤꯕꯨꯁꯨ ꯐꯥꯗꯨꯅ ꯄꯨ꯫ ꯑꯗꯨꯕꯨꯅꯦ, ꯅꯪ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯑꯁꯤꯃꯇꯪꯗꯤ ꯇꯥꯎ꯫ ꯅꯪ ꯑꯃꯨꯛꯇ ꯍꯟꯅ ꯅꯔꯥꯜ ꯌꯥꯏꯗ ꯍꯜꯂꯨꯆꯣ꯫ ꯅꯪꯕꯨ ꯄꯣꯛꯄꯤ ꯅꯃꯥꯗꯣ ꯅꯪꯅ ꯈꯨꯃꯟ ꯃꯥꯏꯀꯩ ꯄꯥꯡꯈꯤꯕꯗ ꯅꯨꯡꯁꯥ ꯊꯤꯕꯅ ꯂꯣꯏꯔꯝꯂꯅꯤ꯫ ꯅꯃꯥꯕꯨ ꯎꯅꯔꯒ ꯑꯁꯨꯝꯅ ꯄꯥꯎ ꯇꯝꯃꯨ꯫ ꯅꯪꯅ ꯁꯥ ꯇꯥꯟꯕ ꯂꯥꯛꯄꯗ ꯁꯖꯤ ꯑꯃ ꯊꯦꯡꯅꯗꯨꯅ ꯐꯥꯒꯦ ꯍꯥꯏꯅ ꯇꯥꯟꯅꯔꯛꯄꯗ ꯁꯖꯤ ꯑꯗꯨꯅ ꯈꯨꯃꯟ ꯀꯣꯅꯨꯡꯗ ꯆꯦꯟꯁꯤꯟꯈꯤꯗꯨꯅ ꯈꯨꯃꯟ ꯀ꯭ꯋꯥꯛꯄꯒꯤ ꯀꯪꯂꯥꯃꯦꯟ ꯃꯈꯥꯗ ꯆꯪꯗꯨꯅ ꯂꯩꯈꯤ꯫ ꯃꯗꯨꯗ ꯈꯨꯃꯟ ꯀ꯭ꯋꯥꯛꯄꯅ ꯁꯖꯤ ꯑꯗꯨ ꯄꯤꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯒꯤ ꯁꯥꯎꯔꯗꯨꯅ ꯈꯨꯃꯟ ꯀ꯭ꯋꯥꯛꯄꯒ ꯅꯪꯒ ꯅꯝꯅꯩ꯫ ꯃꯗꯨꯗ ꯑꯃꯅꯁꯨ ꯉꯝꯗꯦ ꯑꯃꯅꯁꯨ ꯉꯝꯗꯦ꯫ ꯀꯣꯟꯅꯊꯪꯗ ꯈꯨꯃꯟ ꯀ꯭ꯋꯥꯛꯄꯅ ꯃꯍꯥꯛ ꯂꯥꯜꯂꯤ, ꯑꯩꯅ ꯉꯝꯕ ꯁꯛꯂꯣ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯒꯤ ꯃꯃꯤꯡ ꯍꯪꯂꯛꯏ ꯍꯥꯏꯌꯨ꯫ ꯃꯗꯨꯗ ꯅꯪꯅ ꯅꯪꯒꯤ ꯄꯟꯊꯧꯒꯤ ꯃꯃꯤꯡꯗꯤ ꯈꯪꯗꯦ, ꯏꯃꯥꯒꯤ ꯃꯤꯡꯅ ꯄꯤꯌꯥꯏꯅꯨ ꯀꯧꯏ ꯍꯥꯏꯅ ꯍꯥꯏꯗꯨꯅ ꯇꯝꯃꯨ꯫ ꯃꯗꯨꯗ ꯈꯨꯃꯟ ꯀ꯭ꯋꯥꯛꯄ ꯅꯤꯡꯊꯧꯗꯣ ꯃꯁꯥ ꯄꯨꯝꯕ ꯅꯤꯛꯈꯤ ꯄꯥꯎꯗꯝꯃꯨ꯫ ꯃꯔꯤꯛ ꯆꯨꯝꯅ ꯑꯁꯨꯝꯅ ꯄꯥꯎꯗꯝꯃꯨ꯫ ꯑꯗꯨꯒꯅꯦ, ꯅꯃꯥ ꯄꯤꯌꯥꯏꯅꯨꯗ ꯁꯖꯤ ꯑꯗꯨ ꯄꯨꯔꯛꯎꯔꯥ ꯄꯨꯔꯛꯀꯅꯨꯔꯥ ꯍꯥꯏꯅ ꯍꯪꯉꯨ꯫ ꯅꯃꯥꯅ ꯁꯖꯤ ꯑꯗꯨ ꯄꯨꯔꯛꯎ ꯍꯥꯏꯔꯛꯂꯕꯗꯤ ꯄꯤꯔꯛꯀꯦ, ꯄꯤꯔꯛꯀꯅꯨ ꯍꯥꯏꯔꯕꯗꯤ ꯄꯤꯔꯣꯏ꯫ ꯑꯁꯨꯝꯅ ꯋꯥꯐꯝ ꯑꯁꯤ ꯆꯂꯥꯝꯕꯗ ꯃꯥꯒꯤ ꯃꯃꯥꯗ ꯍꯪꯂꯨꯆꯣ ꯍꯥꯏꯅ ꯍꯥꯏꯔꯤ ꯆꯂꯥꯝꯕꯁꯨ꯫ ꯐꯔꯦ, ꯏꯅꯤꯡꯊꯧꯅ ꯍꯥꯏꯔꯕꯅꯤꯅ ꯋꯥꯐꯝ ꯑꯁꯤ ꯏꯃꯥꯗ ꯍꯪꯂꯨꯔꯒꯦ, ꯑꯗꯨꯒ ꯑꯩ ꯑꯃꯨꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯀꯅꯤ꯫ ꯏꯅꯤꯡꯊꯧ ꯂꯣꯠꯂꯝꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯤ꯫ ꯈꯨꯃꯟ ꯀ꯭ꯋꯥꯛꯄ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯃꯍꯥꯛ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯡꯊꯩ꯫ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯤ ꯃꯍꯥꯛꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯕꯨ ꯅꯣꯡꯃꯇ ꯅꯤꯡꯁꯤꯡꯂꯨꯗ꯭ꯔꯕꯅꯤ꯫ ꯉꯁꯤꯗꯤ ꯅꯣꯡꯗꯝꯕ ꯃꯍꯥꯛꯅ ꯑꯃꯨꯛ ꯃꯄꯥ ꯃꯆꯥ ꯊꯦꯡꯅꯍꯜꯂꯤ꯫ ꯆꯂꯥꯝꯕ ꯃꯌꯨꯝ ꯇꯝꯅ ꯊꯨꯅ ꯌꯥꯡꯅ ꯆꯠꯂꯤ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯃꯥꯗ ꯍꯥꯏ, ꯏꯃꯥ, ꯅꯆꯥ ꯑꯩꯅ ꯁꯥꯗꯤ ꯐꯥꯖꯩ, ꯑꯗꯨꯕꯨ ꯁꯥ ꯑꯗꯨꯗꯤ ꯄꯨꯔꯛꯄ ꯌꯥꯗ꯭ꯔꯦ꯫ ꯏ, ꯀꯝꯗꯧꯅ, ꯃꯇꯧ ꯀꯔꯝꯅ? ꯍꯥꯏ, ꯏꯆꯥꯅ ꯐꯥꯕ ꯁꯥ ꯑꯗꯨ ꯃꯐꯝ ꯀꯗꯥꯏꯗ ꯂꯩꯍꯧꯕ? ꯈꯨꯃꯟ ꯀꯣꯅꯨꯡꯗ ꯂꯩꯍꯧꯔꯤ ꯏꯃꯥ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯉꯛꯄꯅ ꯂꯣꯏ꯫ ꯀꯔꯤ ꯍꯥꯏꯕ? ꯆꯂꯥꯝꯕꯅ ꯃꯃꯥꯗ ꯃꯍꯥꯛꯅ ꯁꯥ ꯇꯥꯟꯕ ꯆꯠꯄ ꯑꯗꯨꯗꯒꯤ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩꯗ ꯆꯠꯄꯗ ꯌꯥꯏꯔꯤ ꯃꯊꯛꯇ ꯁꯖꯤ ꯑꯃ ꯂꯩꯔꯝꯕ, ꯃꯗꯨꯕꯨ ꯇꯥꯟꯅꯕꯗ ꯈꯨꯃꯟ ꯀꯣꯅꯨꯡꯗ ꯆꯦꯟꯁꯤꯟꯈꯤꯕ ꯈꯨꯃꯟ ꯅꯤꯡꯊꯧꯒ ꯃꯍꯥꯛꯀ ꯅꯝꯅꯕ ꯈꯣꯠꯄ ꯄꯨꯝꯅꯃꯛ ꯑꯗꯨ ꯄꯥꯎ ꯇꯝꯂꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ꯫ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯑꯩꯉꯣꯟꯗ ꯏꯃꯥꯗ ꯁꯖꯤꯗꯨ ꯄꯨꯔꯛꯎ ꯍꯥꯏꯕ꯭ꯔꯥ? ꯍꯪꯂꯨꯆꯣ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯏꯃꯥꯅ ꯄꯨꯔꯛꯎ ꯍꯥꯏꯔꯕꯗꯤ ꯅꯆꯥ ꯁꯣꯏꯗꯅ ꯄꯨꯔꯛꯀꯦ꯫ ꯍꯥꯏꯕꯤꯌꯨ ꯏꯃꯥ, ꯁꯖꯤꯗꯨ ꯄꯨꯔꯛꯎꯔꯥ? ꯈꯨꯃꯟ ꯀ꯭ꯋꯥꯛꯄ ꯃꯥꯕꯨ ꯑꯣꯏꯅ ꯄꯨꯔꯛꯎꯔꯥ? ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯄꯤꯌꯥꯏꯅꯨ ꯈꯨꯝꯐꯝ ꯈꯪꯗꯦ꯫ ꯆꯍꯤꯆꯥ ꯀꯌꯥ ꯑꯃ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯥꯗ ꯂꯣꯠꯇꯨꯅ ꯊꯝꯂꯛꯄ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯀꯧꯕ ꯀꯣꯔꯣꯡꯅꯣꯡꯗ ꯀꯤꯁꯤ ꯊꯣꯛꯂꯦ ꯈꯜꯂꯨꯕꯗ ꯃꯥꯒꯤ ꯊꯃꯣꯏ ꯋꯥꯏ꯫ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯍꯥꯏ, ꯅꯨꯡꯉꯥꯏꯗ ꯏꯕꯨꯡꯉꯣ, ꯉꯁꯤꯗꯤ ꯏꯃꯥꯅ ꯏꯆꯥ ꯄꯣꯛꯆꯕꯒꯤ ꯃꯍꯩ ꯐꯪꯒꯗꯧꯔꯦ꯫ ꯏꯕꯨꯡꯉꯣ, ꯁꯖꯤ ꯑꯗꯨꯕꯨꯗꯤ ꯀꯔꯤ ꯀꯥꯟꯅꯒꯅꯤ? ꯏꯃꯥ ꯃꯗꯨ ꯄꯥꯝꯗꯦ, ꯃꯗꯨ ꯄꯨꯔꯛꯀꯅꯨ꯫ ꯑꯗꯨꯗꯤ ꯏꯃꯥ ꯍꯥꯏꯒꯦ, ꯏꯃꯥꯅ ꯄꯥꯝꯕ ꯄꯣꯠꯇꯤ ꯈꯨꯃꯟ ꯅꯤꯡꯊꯧ ꯑꯗꯨꯅ ꯄꯤꯌꯣ ꯍꯥꯏꯕ ꯌꯥꯔꯣꯏ꯫ ꯀꯔꯤ ꯄꯣꯠꯁꯛꯄꯅꯣ ꯏꯃꯥ? ꯅꯆꯥ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯑꯩ ꯈꯨꯃꯟ ꯅꯤꯡꯊꯧꯗ ꯍꯥꯏꯒꯦ, ꯃꯍꯥꯛ ꯑꯩꯒꯤ ꯈꯨꯠꯇ ꯃꯥꯏꯊꯤꯔꯕꯅꯤ, ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯌꯥꯐꯝ ꯊꯣꯛꯏ꯫ ꯏꯃꯥꯅ ꯄꯥꯝꯕꯗꯣ ꯆꯤꯡꯅꯗꯅ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯕꯨꯡꯉꯣ, ꯑꯍꯥꯟꯕꯗ ꯈꯨꯃꯟ ꯅꯤꯡꯊꯧ ꯑꯗꯣ ꯅꯪꯅ ꯅꯤꯖꯕꯗꯨ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛꯍꯜꯂꯨ꯫ ꯑꯗꯨꯝꯅ ꯍꯦꯛ ꯋꯥꯁꯛꯂꯕ ꯇꯨꯡꯗ ꯃꯥꯅ ꯁꯅꯥ ꯄꯤꯒꯦ ꯌꯥꯒꯅꯨ, ꯅꯨꯄꯥ ꯄꯤꯒꯦ ꯌꯥꯒꯅꯨ, ꯅꯤꯡꯊꯧ ꯑꯣꯏꯌꯨ ꯍꯥꯏꯔꯁꯨ ꯈꯛ ꯌꯥꯒꯅꯨ, ꯅꯪꯅ ꯅꯤꯅꯤꯡꯕꯗ ꯅꯤꯔꯣ ꯄꯤꯔꯒꯦ ꯍꯥꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯨꯗꯤ ꯏꯃꯥꯒꯤ ꯑꯄꯥꯝꯕꯗꯨ ꯍꯥꯏꯌꯨ꯫ ꯄꯤꯌꯥꯏꯅꯨꯅ ꯑꯁꯨꯝꯅ ꯍꯥꯏ, ꯏꯕꯨꯡꯉꯣ, ꯃꯇꯝ ꯑꯗꯨꯗ ꯅꯪꯅ ꯅꯤꯒꯗꯕꯗꯤ
ꯈꯨꯃꯟ ꯅꯤꯡꯊꯧꯒꯤ ꯁꯪꯒꯥꯏ ꯃꯅꯨꯡꯗ ꯏꯃꯣꯏꯅꯨ ꯁꯛꯍꯣꯡꯕꯤ ꯀꯧꯕꯤ ꯍꯅꯨꯕꯤ ꯑꯃ ꯂꯩꯕꯅꯤ. ꯃꯗꯨ ꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯌꯨꯀꯣ. ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯄꯨꯔꯛꯎ. ꯃꯗꯨ ꯄꯤꯗ꯭ꯔꯕꯗꯤ ꯄꯨꯔꯛꯀꯅꯨ. ꯃꯁꯤꯗ ꯆꯂꯥꯝꯕꯅ ꯍꯪꯉꯤ. ꯏꯃꯥ, ꯍꯅꯨꯕꯤ ꯑꯗꯨꯗꯤ ꯀꯔꯤ ꯀꯥꯟꯅꯗꯣꯏꯕ? ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯍꯅꯨꯕꯤ ꯑꯗꯨ ꯃꯤ ꯅꯠꯇꯦ, ꯂꯥꯏꯅꯤꯅꯤ. ꯍꯥꯏꯔꯤꯕ ꯍꯅꯨꯕꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤ ꯇꯝꯅ ꯄꯨꯔꯛꯄ ꯉꯝꯂꯕꯗꯤ ꯏꯃꯥ ꯏꯆꯥ ꯄꯣꯛꯄꯒꯤ ꯃꯍꯩ ꯍꯥꯏꯕꯗꯨ ꯌꯥꯟꯒꯗꯧꯔꯤꯕꯅꯤ, ꯈꯪꯂꯕ꯭ꯔꯥ? ꯏꯃꯥ, ꯍꯌꯦꯡ ꯇꯨꯡ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯀꯌꯥ ꯀꯌꯥ ꯐꯥꯎꯕ ꯏꯃꯥ ꯏꯆꯥꯒꯤ ꯃꯤꯡ ꯑꯁꯦ ꯂꯩꯍꯧꯔꯒꯗꯕꯅꯤ. ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯍꯥꯏꯔꯤꯕ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯩꯇꯩ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯕꯗꯤ ꯏꯄꯥ ꯃꯩꯇꯩ ꯂꯝꯗꯝ ꯑꯁꯦ ꯆꯥꯛꯍꯣꯡꯂꯅꯤ, ꯉꯥꯍꯣꯡꯂꯅꯤ. ꯄꯥꯈ꯭ꯔꯥ ꯂꯨꯈ꯭ꯔꯥ ꯂꯩꯔꯔꯣꯏ. ꯁꯦꯠꯄ ꯆꯥꯕ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯜꯂꯅꯤ. ꯆꯠꯂꯨ. ꯍꯥꯏꯔꯤꯕ ꯍꯅꯨꯕꯤ ꯑꯗꯨ ꯂꯧꯔꯨꯆꯣ. ꯆꯂꯥꯝꯕꯁꯨ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯃꯨꯟꯅ ꯐꯖꯅ ꯈꯪꯂꯦ. ꯑꯗꯨꯅ ꯍꯅꯨꯕꯤꯗꯨ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯂꯧꯔꯛꯀꯦ ꯍꯥꯏꯔꯤ. ꯃꯈꯣꯡ ꯍꯦꯛ ꯊꯥꯡꯒꯦ ꯇꯧꯕꯒ ꯃꯃꯥꯏ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯇꯨꯅ, ꯏꯃꯥ, ꯅꯆꯥꯅ ꯆꯠꯇ꯭ꯔꯤꯉꯩ ꯑꯁꯤꯗ ꯏꯃꯥꯗ ꯋꯥꯐꯝ ꯑꯃꯇꯪ ꯈꯪꯖꯒꯦ. ꯀꯔꯤ ꯋꯥꯅꯣ ꯏꯕꯨꯡꯉꯣ? ꯏꯃꯥ, ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯑꯩꯕꯨ ꯎꯔꯒ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯂꯤꯕ. ꯏꯃꯥꯒꯤ ꯃꯤꯡ ꯄꯜꯂꯒ ꯃꯍꯥꯛꯅ ꯍꯤꯠꯅ ꯍꯤꯠꯅ ꯀꯞꯂꯤꯕ. ꯑꯩꯁꯤ ꯏꯃꯥꯒꯤ ꯃꯆꯥꯅꯤ ꯍꯥꯏꯅ ꯍꯥꯏꯕꯗ ꯃꯍꯥꯛꯅ ꯀꯣꯛꯇꯒꯤ ꯇꯣꯟ ꯐꯥꯎꯕ ꯇꯨ ꯆꯨꯡꯉꯤ ꯍꯥꯏꯅ ꯍꯥꯏ. ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯀꯔꯤꯒꯤꯅꯣ ꯏꯃꯥ? ꯃꯥꯅ ꯈꯪꯂꯕꯗꯤ ꯅꯆꯥꯗ ꯑꯃꯨꯛꯇ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯕꯤꯌꯨꯕ. ꯏꯃꯥꯒꯤ ꯐꯔꯤ. ꯈꯨꯃꯟꯒ ꯃꯩꯇꯩꯒꯕꯨ ꯀꯔꯤ ꯃꯔꯤ ꯊꯣꯛꯅꯅꯤ ꯍꯥꯏꯕꯒꯤꯅꯤ. ꯅꯪꯅ ꯊꯥꯖꯗ꯭ꯔꯒꯅꯦ ꯈꯨꯃꯟ ꯅꯤꯡꯊꯧꯗ ꯍꯪꯉꯨ. ꯃꯥꯅ ꯀꯔꯤ ꯈꯨꯝꯂꯛꯄꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ. ꯐꯔꯦ ꯑꯗꯨꯗꯤ ꯏꯃꯥ, ꯑꯩ ꯆꯠꯂꯒꯦ. ꯃꯁꯤꯗ ꯄꯤꯌꯥꯏꯅꯨꯅ, ꯉꯥꯏꯈꯣ ꯏꯕꯨꯡꯉꯣ, ꯏꯃꯥ ꯋꯥ ꯍꯥꯏꯈꯤꯒꯦ. ꯏꯃꯥꯅ ꯂꯧꯔꯛꯎ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯍꯅꯨꯕꯤ ꯑꯗꯣ ꯄꯥꯛꯅ ꯍꯦꯛꯇ ꯄꯨꯔꯛꯄ ꯌꯥꯔꯣꯏ. ꯃꯥꯅꯅꯦ ꯆꯠꯂꯣꯏꯗꯒꯤ ꯎꯔꯩ ꯄꯔꯩ ꯑꯗꯨꯝ ꯇꯧꯒꯅꯤ. ꯌꯥꯝꯅ ꯆꯀ꯭ꯔꯤ ꯇꯧꯒꯅꯤ, ꯈꯪꯂꯕ꯭ꯔꯥ? ꯅꯪꯅ ꯄꯨꯔꯛꯄ ꯃꯇꯝꯗꯁꯨ ꯈꯪꯂꯨꯝ ꯑꯃꯨꯛ ꯂꯨꯝ, ꯈꯪꯌꯥꯡ ꯑꯃꯨꯛ ꯌꯥꯡ, ꯌꯥꯝꯅ ꯆꯀ꯭ꯔꯤ ꯇꯧꯔꯛꯀꯅꯤꯀꯣ. ꯃꯇꯝ ꯑꯗꯨꯗ ꯅꯍꯥꯛꯅ ꯂꯨꯝꯂꯦ ꯋꯥꯔꯦ ꯀꯥꯏꯅꯒ ꯂꯝꯕꯤ ꯂꯝꯈꯥꯡꯗꯒ ꯈꯛ ꯊꯥꯒꯅꯨꯀꯣ. ꯅꯪꯅ ꯍꯦꯛ ꯃꯥꯕꯨ ꯊꯥꯔꯨꯔꯕ ꯃꯍꯥꯛꯇꯣ ꯁ꯭ꯋꯥꯏ ꯑꯗꯨꯝ ꯃꯥꯡꯈꯤꯅꯤ. ꯃꯥꯡꯊꯣꯛꯈꯤꯕ ꯇꯥꯔꯕꯗꯤ ꯅꯪꯅ ꯑꯍꯥꯟꯕ ꯎꯕ ꯖꯤꯕ ꯄꯥꯟꯕꯗꯣ ꯃꯍꯥꯛꯅꯤ, ꯅꯕꯦꯟꯗꯧꯅꯤ. ꯑꯗꯨꯕꯨ ꯐꯥꯔꯒ ꯄꯨꯔꯛꯎꯀꯣ ꯏꯕꯨꯡꯉꯣ. ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯧꯗꯣꯛꯎ. ꯏꯃꯥ ꯂꯩꯃꯔꯦꯜ ꯁꯤꯗꯕꯤ, ꯑꯈꯣꯡ ꯐꯠꯇꯕꯤ, ꯑꯔꯥꯏ ꯀꯪꯗꯕꯤ, ꯅꯥꯇꯨꯅ ꯁꯨꯞꯊꯥꯡ ꯈꯜꯂꯤꯕꯤ, ꯏꯃꯣꯏꯅꯨ ꯆꯥꯛꯍꯣꯡꯕꯤ, ꯑꯌꯨꯛ ꯉꯟꯅ ꯀꯣꯟꯊꯥꯕꯤ, ꯅꯨꯃꯤꯗꯥꯡ ꯉꯟꯅ ꯀꯣꯟꯁꯤꯟꯕꯤ, ꯏꯕꯦꯟꯄꯣꯛ, ꯃꯩꯇꯩ ꯂꯝꯗ ꯂꯦꯡꯂꯁꯤ, ꯑꯁꯤ ꯍꯥꯏꯅ ꯍꯧꯗꯣꯛꯎꯀꯣ. ꯐꯔꯦ ꯏꯃꯥꯅ ꯍꯥꯏꯕꯤꯕ ꯄꯨꯝꯕ ꯅꯆꯥ ꯂꯣꯏꯅ ꯈꯪꯖꯔꯦ. ꯅꯆꯥ ꯑꯃꯨꯛ ꯆꯠꯆꯔꯒꯦ. ꯑꯁꯨꯝꯅ ꯃꯃꯥꯗꯒꯤ ꯃꯌꯥꯊꯪ ꯂꯧꯔꯒ ꯆꯂꯥꯝꯕ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯤ. ꯊꯨꯅ ꯑꯃꯨꯛ ꯈꯨꯃꯟ ꯀꯣꯅꯨꯡ ꯇꯝꯅ ꯆꯠꯂꯤ. ꯃꯐꯝ ꯑꯗꯨ ꯌꯧꯔꯤ. ꯅꯤꯡꯊꯧ ꯀ꯭ꯋꯥꯛꯄꯅ ꯍꯪꯉꯤ. ꯏꯕꯨꯡꯉꯣ, ꯅꯍꯥꯛ ꯌꯧꯔꯛꯂꯦꯗꯅ. ꯍꯥꯏꯌꯨ, ꯅꯃꯥꯅ ꯁꯖꯤ ꯑꯁꯤ ꯄꯨꯔꯛꯎ ꯍꯥꯏꯕ꯭ꯔꯥ? ꯅꯤꯡꯊꯧ, ꯏꯃꯥꯅ ꯁꯖꯤ ꯑꯁꯤ ꯄꯥꯝꯗꯦ ꯍꯥꯏ. ꯁꯖꯤ ꯑꯁꯤ ꯄꯥꯝꯗꯦ ꯍꯥꯏꯕ? ꯑꯗꯨꯗꯤ ꯍꯥꯏꯌꯨ, ꯀꯔꯤ ꯄꯥꯝꯕ? ꯏꯅꯤꯡꯊꯧ, ꯑꯩꯅ ꯄꯥꯝꯂꯤꯕꯁꯤ ꯍꯥꯏꯌꯨ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯏꯅꯤꯡꯊꯧꯅ ꯍꯥꯟꯅ ꯑꯃꯨꯛꯇ ꯑꯩꯅ ꯄꯥꯝꯂꯤꯕꯁꯤ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛꯄꯤꯌꯨ. ꯑꯁꯨꯝꯅ ꯀꯟꯅ ꯍꯥꯏꯔꯕꯗ ꯅꯤꯡꯊꯧꯅꯁꯨ ꯋꯥꯁꯛꯏ. ꯐꯔꯦ, ꯅꯤꯡꯊꯧ ꯑꯩꯅ ꯁꯥꯔꯤ ꯁꯣꯠꯂꯤ. ꯅꯪꯅ ꯑꯄꯥꯝꯕꯗꯣ ꯅꯤꯡꯊꯧ ꯑꯩꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤ. ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯍꯥꯏꯔꯣ. ꯑꯁꯨꯝꯅ ꯋꯥꯁꯛꯂꯕꯗ ꯆꯂꯥꯝꯕꯅ ꯃꯃꯥꯅ ꯃꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨꯃꯛ ꯍꯥꯏꯔꯛꯏ. ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯅ ꯄꯥꯝꯕꯗꯤ ꯈꯨꯃꯟ ꯀꯣꯅꯨꯡꯒꯤ ꯁꯪꯒꯥꯏ ꯃꯅꯨꯡꯗ ꯂꯩꯕ ꯏꯃꯣꯏꯅꯨ ꯑꯍꯣꯡꯕꯤ ꯍꯅꯨꯕꯤꯗꯣ ꯅꯅꯥꯏ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯨ. ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯅꯥꯏ ꯑꯩꯗꯤ ꯑꯇꯣꯞꯄ ꯑꯃꯠꯇ ꯄꯥꯝꯖꯗꯦ. ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯕꯗ ꯅꯤꯡꯊꯧ ꯍꯥꯏꯐꯦꯠ ꯈꯧꯇꯛ ꯆꯥꯏ. ꯑꯁꯨꯝꯅ ꯈꯨꯝꯃꯤ. ꯉꯥꯏꯈꯣ ꯏꯕꯨꯡꯉꯣ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯗꯤ ꯍꯥꯏꯈꯤꯅꯤ, ꯇꯧꯍꯩꯗꯦ. ꯃꯗꯨ ꯅꯠꯇꯕ ꯁꯅꯥ ꯄꯥꯝꯕ꯭ꯔꯥ, ꯂꯨꯄꯥ ꯄꯥꯝꯕ꯭ꯔꯥ, ꯅꯤꯡꯊꯧ ꯑꯣꯏꯅꯤꯡꯕ꯭ꯔꯥ, ꯑꯃ ꯍꯦꯛꯇ ꯍꯥꯏꯌꯨ. ꯑꯩ ꯂꯣꯏꯅ ꯌꯥꯒꯦ, ꯑꯩ ꯂꯣꯏꯅ ꯄꯤꯒꯦ. ꯃꯁꯤꯗ ꯆꯂꯥꯝꯕꯅ ꯑꯇꯩ ꯑꯃꯠꯇ ꯄꯥꯝꯗꯦ, ꯑꯇꯩ ꯑꯃꯠꯇ ꯂꯧꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯁꯤꯈꯥꯡ ꯈꯥꯡꯗꯨꯅ ꯂꯩꯔꯦ. ꯃꯇꯧ ꯑꯁꯤꯗ ꯅꯤꯡꯊꯧ ꯀ꯭ꯋꯥꯛꯄꯅ ꯃꯊꯃꯣꯏꯗ ꯈꯜꯂꯤ. ꯄꯨꯝꯅꯃꯛ ꯑꯁꯦ ꯄꯤꯌꯥꯏꯅꯨꯒꯤ ꯊꯧꯏꯟꯁꯤꯅꯤꯀꯣ. ꯀꯜꯂꯛꯏꯗ ꯄꯤꯌꯥꯏꯅꯨ, ꯅꯪꯒꯤ ꯅꯕꯨꯗꯤ ꯅꯔꯣꯏꯁꯤꯡ ꯑꯁꯦ ꯈꯜꯂꯨꯔꯒ ꯀ꯭ꯋꯥꯛꯄ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤ ꯀꯥꯏꯒꯗꯧꯔꯦ. ꯅꯆꯥ ꯑꯉꯥꯡ ꯑꯁꯤꯅ ꯈꯨꯃꯟ ꯑꯩꯒꯤꯗ ꯂꯩꯕ ꯏꯃꯣꯏꯅꯨ ꯆꯥꯛꯍꯣꯡꯕꯤ ꯑꯁꯤꯕꯨ ꯈꯪꯕ ꯍꯧꯅꯗꯦ. ꯃꯁꯤ ꯅꯪꯅ ꯏꯟꯁꯤꯜꯂꯛꯄꯅꯤ. ꯀꯜꯂꯛꯏꯗ, ꯅꯪꯕꯨ ꯑꯩꯅ ꯈꯥꯏꯅꯔꯝꯗꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯀ꯭ꯋꯥꯛꯄ ꯑꯩꯒ ꯂꯩꯃꯤꯟꯅꯔꯝꯂꯕꯗꯤ ꯈꯨꯃꯟ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯀꯌా ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯝꯒꯅꯤ. ꯐꯔꯦ, ꯑꯩ ꯄꯤꯔꯒꯦ. ꯅꯪꯅ ꯄꯤꯌꯨ ꯍꯥꯏꯅ ꯅꯆꯥ ꯑꯁꯤꯗ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯑꯁꯦ ꯑꯩ ꯌꯥꯔꯒꯦ. ꯑꯩ ꯄꯤꯔꯒꯦ ꯄꯤꯌꯥꯏꯅꯨ. ꯈꯨꯃꯟ ꯀ꯭ꯋꯥꯛꯄ ꯃꯥꯒꯤꯗ ꯂꯩꯕ ꯏꯃꯣꯏꯅꯨ ꯑꯗꯨꯕꯨ ꯄꯤꯕ ꯇꯥꯔꯦ. ꯃꯍꯥꯛ ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯤ. ꯏꯕꯨꯡꯉꯣ, ꯂꯥꯎ, ꯅꯪꯅ ꯍꯥꯏꯕ ꯏꯃꯣꯏꯅꯨ ꯑꯗꯨ ꯄꯤꯔꯒꯦ. ꯃꯥꯕꯨ ꯍꯥꯟꯅ ꯈꯨꯔꯨꯝꯂꯨ ꯂꯥꯎ. ꯍꯥꯏꯗꯨꯅ ꯃꯄꯥꯔꯤ ꯑꯗꯨꯕꯨ ꯄꯨꯁꯤꯟꯈ꯭ꯔꯦ.
kuman kwakpana imoyno ahongbida yengduna hai ima pumnamak ase aina thokhankibani namong nupi aduna imabu maitai leibakta matam khara leibiyu haina nasu nupa asibu imabu lawba tharakli he rada ibungo nabian aibu natte laisharingai da sathaubasu natte hausikpu aibu khuiraba ipok hau iya langla matam asida karam haina satkadawrino da ai maitai da satpa ngamloida ima namong nupina kana hisabu wapamni amuktadi yabiyo ikai haibani ne aya kaino masia chalamana wakal khali karigino kumaning thosina imoino sida aigi mabu namong nupi haina haibade si maram kari oiba tai mahak chingnari hena singnari mahak aduna ningthauda yekta hangi tabiyu ningthau aigi mapiyaino asibu iningthauga kari mari thoknabagi amukta singna haibiyo pare isagi wahang adugi paukhum ngasidi ai pirage nama nasagi mafamda ai yamna lankre nangase aina pokni nang poklamdaida mara laisadrabi namabu aina khumandagi tanthokki aduna hoksit namana engona laman singlaribani law ipa konge law haiduna mapa masa konai numit asida salambana mabu pokpa mapabu masak khangkre ibungo ai nangbu pokpa napani ngasidagi aigunda pabung haina kauko pabong haina konai asumna imoinu sak hongbibu mapa masa makhoi ani khurumne khumaning thongna masanu pada imoinu adubu maitai leibakta nungaina panduna laiminaruro haiduna pirakle asumna chalambana imoinu adubu poduna yangdau lambi da lai iben po ku tai ne ngauba naben bu pangkau kaunu chaluni tumina phani ben po chalamba satli masidi imoinu aduna khani phai ai bu ori ba ngang asi mapangal kayamok yamna kanbagi to ai yenglage adudi ai lumtharage lumi ibin bo lumi koi masir lumbada loire ibin bo kaino atok yamna lumlibdu bo ibin bo ku chakayam chak ai khonga thangba ngamtre lumlabrani subo lumbana loire ai chatba ngamtre o doiradi ibin amuk yanglage ko hoi ibin yang ibin yang imoino aduna mu hairi isu waramlani naben gi sak yom yawi isu ibin sakisi ibin bunya angukta makhada thaw chalamba mama na mangonda hairakhibu wafam adubu ningsingi aduna khummi ibin nasu saklamde yum yomnaba adum sakrasi hei adu isu sakisi yamna hawba insang ni ne kari insang ni ben anan bi rombani ne naben naidi hanurabani na asigumba sini hena sak sangi ne madoi sakisi ben po chalamba chaklamba duni hen kibana maman hairakbu wafam aduga kawbu makai chak sage haiduna maben adubu lambi de hek thai mahang ni hek adumna thabaga hanubidu swai hek mangkre mau anobi ama onduna lambi da satuna leiri chalambana ahan mu ubada mau naha du uri asida satliba mau naha si soida oigani hoi ben kadomdano amuk satlibidu bo hai mai ma aina mau naha onduna chatpasi chalambana khangkra male adudi ai kaksien kok saubi amu olage mau naha mangkre kaksien kok saubi ni side masih soida oini ibin po kaino kaksien kok saubi gamu olibsibo law salase imoinu sien ba yadre chalambana amu poduna mayum tamna satni mayum hek yobaga chalambana mamabu kawi ima nasa halakle ibin supurakle piyainu thokle imoinu imabu ubada marulukna khurumsai habok nanai aihakna khurumsari abok sangai nungda lengsilasi ngai khoni nangbo adudi abok sumangda thalage sumangda lainingdeni aidi karigino abok taibang mi siphamni ne adudi abok isum taphamda thalage imai pema maduna amuk ke hena nabene di lainingdi karigino abok hai isum taphamdi yena kha paudabi saijin poli bi laine aduna ai talli ho doirabadi abok thongjilasi oina nasuna thalage thongare laine aduna ai lainingde ne adoirabadi phamendo oina leibiro phamendo da leibana amuk ka hena kizai khanglabra karigino abok kibagi adoirabadi abok mangsok asida oina leibiro mangsok ta leiba yade ne ima leimaril sidabi kazau pokpi leine adoirabadi abok santhong asida oina leibiro santhong da leibadi
ꯅꯕꯣꯛ ꯑꯩꯗꯤ ꯏꯀꯥꯏꯅꯦ ꯀꯔꯤꯒꯤꯅꯣ ꯑꯕꯣꯛ ꯁꯅꯥꯃꯍꯤꯗꯨ ꯏꯀꯥꯏꯅꯦ ꯂꯩꯁꯥꯔꯤꯉꯩꯗ ꯀꯣꯏꯅꯔꯝꯃꯤ ꯚꯥꯏ ꯄꯦꯝꯃ ꯃꯅꯥꯎ ꯅꯨꯄꯥ ꯄꯥꯈꯪ ꯚꯥꯏꯗꯣ ꯈꯪꯉꯤꯗꯅ ꯑꯣꯟꯊꯣꯛꯅ ꯃꯔꯤꯜ ꯈꯥꯈ꯭ꯔꯕꯅꯤ ꯄꯤꯌꯥꯏꯅꯨ ꯍꯥꯏꯐꯝ ꯑꯃ ꯈꯪꯗ꯭ꯔꯗꯨꯅ ꯀꯣꯟꯅꯊꯪꯗ ꯑꯁꯨꯝꯅ ꯍꯥꯏ ꯑꯗꯨꯗꯤ ꯑꯕꯣꯛꯅ ꯂꯩꯅꯤꯡꯕ ꯃꯐꯝ ꯑꯃꯗ ꯑꯣꯏꯅ ꯍꯦꯛꯇ ꯂꯩꯕꯤꯔꯣ ꯐꯔꯦ ꯑꯩꯗꯤꯅꯦ ꯏꯀꯣꯛ ꯍꯦꯛ ꯀꯣꯛꯄ ꯃꯐꯝ ꯑꯁꯤꯗ ꯑꯣꯏꯅ ꯂꯩꯔꯒꯦ ꯅꯕꯦꯟ ꯑꯩꯅ ꯂꯩꯒꯗꯕꯗꯤ ꯐꯨꯡꯒꯥ ꯂꯩꯔꯨ ꯑꯁꯤꯗ ꯑꯣꯏꯅ ꯂꯩꯒꯦꯀꯣ ꯅꯕꯦꯟ ꯑꯩꯅ ꯐꯨꯡꯒꯥ ꯂꯩꯔꯨ ꯑꯁꯤꯗ ꯂꯩꯕ ꯃꯇꯝꯗ ꯅꯪꯅꯅꯦ ꯋꯥꯏ ꯁꯤꯠꯇꯣꯛꯎ ꯍꯥꯏꯗꯅ ꯈꯛ ꯍꯥꯏꯒꯅꯨꯀꯣ ꯋꯥꯏ ꯁꯤꯠꯆꯤꯜꯂꯨ ꯍꯥꯏꯗꯅ ꯍꯥꯏꯒꯗꯕ ꯑꯕꯣꯛ ꯁꯨꯝꯖꯤꯠ ꯄꯥꯏꯕ ꯂꯣꯏꯕꯒ ꯅꯈꯨꯠ ꯍꯥꯝꯒꯗꯕꯅꯤꯀꯣ ꯑꯕꯣꯛ ꯑꯗꯨꯒꯅꯦ ꯌꯥꯍꯧꯔꯛꯄ ꯃꯇꯝꯗ ꯃꯥꯂꯦꯝꯗ ꯂꯥꯏꯕꯛ 3 ꯀꯠꯀꯗꯕꯅꯤꯀꯣ ꯃꯉꯥꯡ ꯂꯨꯋꯥꯡ ꯈꯨꯃꯟ ꯈꯨꯔꯨꯝꯒꯗꯕꯅꯤꯀꯣ ꯑꯗꯨꯒꯅꯦ ꯅꯨꯃꯤꯠ ꯑꯁꯤꯅ ꯁꯞ ꯌꯨꯡꯕ ꯃꯇꯝꯗ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯑꯃ ꯄꯥꯏꯔꯒ ꯃꯩ ꯂꯧꯕ ꯂꯥꯛꯂꯕꯗꯤ ꯃꯩ ꯈꯛ ꯄꯤꯒꯅꯨꯀꯣ ꯍꯦꯛ ꯄꯤꯈ꯭ꯔꯕ ꯅꯕꯦꯟ ꯏꯃꯣꯏꯅꯨ ꯆꯥꯛꯈꯣꯡꯕꯤ ꯑꯩꯁꯦ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯉꯨ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯈꯣꯏ ꯅꯨꯡꯉꯥꯏꯔꯔꯣꯏ ꯑꯗꯨꯒ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯦ ꯑꯩꯅ ꯊꯣꯛꯍꯟꯕꯅꯤ ꯏꯃꯣꯏꯅꯨ ꯑꯍꯣꯡꯕꯤ ꯑꯩꯅ ꯌꯥꯏꯔꯤ ꯃꯊꯛꯇ ꯁꯖꯤ ꯁꯥꯗꯨꯅ ꯀꯨꯟꯗꯨꯅ ꯂꯩꯕꯅꯤ ꯑꯗꯨꯒ ꯈꯨꯃꯟ ꯀꯪꯂꯥꯃꯦꯟꯗ ꯆꯦꯟꯁꯤꯟꯕꯅꯤ ꯑꯗꯨꯒ ꯃꯄꯥ ꯃꯆꯥ ꯁꯛꯈꯪ ꯃꯥꯏꯈꯪꯅꯍꯟꯕꯅꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯏꯃꯣꯏꯅꯨ ꯑꯩꯒꯤ ꯁꯥꯌꯣꯟ ꯉꯥꯛꯇꯅꯤꯅꯦ ꯑꯕꯣꯛ ꯑꯩꯅ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯀꯥꯎꯕ ꯌꯥꯗꯦꯀꯣ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯕు ꯅꯊꯃꯣꯏ ꯁꯦꯡꯅ ꯅꯤꯡꯊꯤꯅ ꯂꯥꯠꯆꯔꯣ ꯑꯩ ꯐꯨꯡꯒꯥ ꯂꯥꯏꯔꯨꯗ ꯂꯩꯈ꯭ꯔꯒꯦꯀꯣ ꯍꯥꯏꯌꯨꯝ ꯑꯁꯨꯝꯅ ꯏꯃꯣꯏꯅꯨ ꯆꯥꯛꯈꯣꯡꯕꯤꯅ ꯃꯩꯇꯩꯒꯤ ꯐꯨꯡꯒꯥ ꯂꯥꯏꯔꯨꯗ ꯂꯩꯈꯤꯔꯝꯃꯤ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯈ꯭ꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ